इंडिया की अहानब प्राइम मिनिस्टर जवाहरलाल नेहरू 1964 की मे की तांग कुंतरेता इखंग खंगौदना लेखिदे प्राइम मिनिस्टर ना मनुंग मतम चादना लेखिदबा मतम असिदा इंडिया दा 1962 दा इंडिया अमदि चाइना लान तौनखिबा अदुना मरम ओइरगा बॉर्डर दा टेंशन मयाम अमा लेरमी मसिगी सुमथक्ता इंडिया अमदि पाकिस्तान की बॉर्डर दा ngaiak leitana irang thokpadagi tension mayam ama lerami masiga loinana नौना निंखा तमनकपा लेबा अमा ओइबना सेल थुम सेमिलोन की मरमदसु यामना अवाबा कया मायोकनरी असिगुमलबा वारबा मतम असिदनी जवाहरलाल नेहरू लेखिद्रबा मतुंगदा लाल बहादुर शास्त्रीबु इंडिया की अनिसुबा प्राइम मिनिस्टर ओइना खनखिबदो अदुबु मतम अदुदा लाल बहादुर शास्त्रीदी प्राइम मिनिस्टर ओइबा याबा कैंडिडेट अमदी ओइकिदे मसिगी सुमथक्ता लाल बहादुर शास्त्रीदगी हेना सीनियर ओइबा लीडर कया अमसु लेरी अदुबु मतम अदुगी ख्वाइदगी ममिंग लेरबा निंगथौ सेंबा नुपा कमराज की सपोर्टना लाल बहादुर शास्त्रीना इंडिया की अनिसुबा प्राइम मिनिस्टर ओइखी लाल बहादुर शास्त्रीना प्राइम मिनिस्टर ओइरकलबा मतुंग चही फाद्रिंगेदा इंडिया अमदी पाकिस्तान 1965 ता अकनबा मोंगदा लान सोंगनखी लान असि शास्त्री की लमजिंग लमता अमदी महाकी लुचिंग मखादा इंडियाना पाकिस्तान बु माइथीबा पीखी लान ngamba amadi लान असिबु लोसिननबगिदमक्ता याना चेमा साइन तौननबा तास्किन हारिबा उज्बेकिस्तान हारिबा मफम अजुदा चटखी शास्त्रीना मतम अदुगी पाकिस्तान की प्राइम मिनिस्टर अमदी USSR की प्रीमियर ना साखी ओइदुना लुचिंगबा अहुमना नुमित तरुकनि चुपना वारी सानरबा मतुंगदा तास्केंट ट्रीटी 1996 की जनवरी 10 दा साइन तौनखी याना चे असि साइन तौबा नुमित अदुदा अचौबा पार्टी अमसु तौखी पार्टी लोरबा मतुंगदा लाल बहादुर शास्त्रीसु मागी होटल कादुदा पथाननबा चंखी अदुबु मतांग असिदा ख्वाइदगी ngaklibadi पार्टी दु लोरबा मतुंग पुंग खरगी मनुंगदा इंडिया की अनिसुबा प्राइम मिनिस्टर लाल बहादुर शास्त्री यामना चिंगननिंगाय ओइबा मोंगदा महाकी होटल की कादा सीखी लेंशन बेरसे मयाम मंगांग पाखंगना ताराम ओक्चरी ngasi मुक मयाम गिदमक्ता पुजरकलिबा फिल्म असि ममिंगदी द तास्केंट फाइल्स फिल्म असि मरुओइना लाल बहादुर शास्त्रीना चिंगननिंगाय ओइबा मोंगदा सीखिबा मिसि अदु थिजिनबगी मरमदनी लाल बहादुर शास्त्री मसा की हार्ट की लैना मरम ओइदुना हार्ट अटैक तौबदगी लेखिदब्रा नत्रगना महाकपु तौबा ngamba मियोय खरना मसा मसा की ओइजबा खरगिदमक्ता इंडिया की अनिसुबा प्राइम मिनिस्टर असिबु हाटखिब्रा हाइबदु ngasi की वारी सि मयाम पुना तामिनदुना खंगमिनसि ngasi की फिल्म असि असेंग मथोखिबा थौदो वाथोक अमदी ममिंग लेरबा एक्सपर्ट कयाना मखोय मखोय की लाइरिकता इरंबा अमदी ममित मनाकोंगना ताहौबा मियोय सिंगदगी मखोयना पिरकपा सोर्स मटेरियल सिंग अदुदगी इखिबा फिल्मनी फिल्म असि की अहानबा सिनसि 1992 की मतमनी लाटविया हारिबा मफम अदुदा लेबा ब्रिटिश एम्बेसी की ममांगदा नुपा अमा सुइकेस अचौबानी चिंगदुना चटली नुपा अदुना एम्बेसी ममांगदा लेरमलेबा गार्ड सिंग अदुदा मफम अदुगी एम्बेसडर का उनजगे महाक रशिया की KGB हारिबा स्पाई ऑर्गेनाइजेशन अदुगी ऑफिसर अमनी हाइदुना मसक ताखी एम्बेसडरना नुपा अदुदा महाकी ममिंग मथा अमदी महाकी मसक ताओ हाइदुना हाइरमी नुपा अदुना हाइरई महाकी ममिंग मित्रोहिन कवी महाक KGB हारिबा रशिया की ख्वाइदगी साथीबा अमदी ख्वाइदगी अफावबा स्पाई ऑर्गेनाइजेशन अदुगी टॉप सीक्रेट ओइबा डॉक्यूमेंट सिंगबु निंगथीजना डॉक्यूमेंट तक्सनदुना थमलिबा KGB की ऑफिसर अमनी हाइना मसक ताकली एम्बेसडरना अमु हंगलई महाकी सूटकेसता करी करी यावरिबगे हाइना मित्रोहिन हाइरई महाकी सूटकेसता यावरिबा डॉक्यूमेंट सिंग असि महांगना चही कुमंगा KGB की थबक तौरकपा मतमदा ऑफिस मनुंगदा लेरिबा सेक्रेट डॉक्यूमेंट सिंग अदु महाकी खुंगुप मनुंगदा हापचिनदुना नोंमगी पेज अममम चही कुमंगा चुमना पुथोरखी महांगना पुथोरकलिबा डॉक्यूमेंट सिंग अदुदी KGB हारिबा स्पाई ऑर्गेनाइजेशन असिना KGB की एजेंट सिंग थादोक्तुना लेबा अमगी मरु ओइबा लीडर सिंग हाटखिबा अमदी लेबा खरगिना सेंथुम अमदी सेमिलोन मांगहन ताहनखिबा मिशन सिंग अदुगी मरमदा इबा सेक्रेट डॉक्यूमेंट ngakतनी मथंगी सिनसिना न्यू दिल्ली नि दिल्ली द लेबा टाइम्स इंडिया हारिबा न्यूज़पेपर अदुगी पॉलिटिकल जर्नलिस्ट ओरिबी रागिनी महाकी ऑफिस ता लाखी महांग हेक ऑफिस ता लाकपगा माबु चीफ एडिटर ना कौशलमी एडिटर ना हाइरई हंदकी था असिगी मनुंगदा करिगुंबा वायरल चटकदबा न्यूज़ अमा एंगोंदा पिरक्तबा तारबदी नंबु पॉलिटिकल सेक्शन दगी लौथोलगा आर्ट्स एंड कल्चर सेक्शन दो इना ट्रांसफर तौरगनी रागिनी ना हाइरई होम डिपार्टमेंट दा लेरिबा मिनिस्टर सिंग अदुना आइने इंटरव्यू तौगे हारिबा मतमदा आइबु यामना नहा ओइरि हाइदुना एंगोंदा इंटरव्यू अमता पिरक्ते एडिटर ना हाइरई नंग नहा ओइबगी नते नंग नहाना ममांगदा फोंखिबा पाउसिंग अदु अरानबा फेक न्यूज़ ngata ओइबगिनी एडिटर ना मु यामना साउना हाइरई ट्विटर दा फंगबा पाबु पाउसेदा फोंगनी खल्लबदी नपुनसिदा माइ पाकलोय मरम अदुना हंदक्ति नंगे अरोइबा चांस ओइना अमतंग पीगे था असि लोद्रि फाउगी मनुंगदा एंगोंदा वायरल चटकदबा न्यूज़ आर्टिकल अमा पियु मथंगी सिंदा रागिनी एडिटर की कादगी थोलकलबा मतमदा ममानबा अमगा फोन दा वारी सनदुना असुमना हाइरी हंदक्की चहे सिदा आइसु पैसा खरा लेरबदी आई इसागी ओइबा ऑनलाइन न्यूज़ पोर्टल अमा हांदोक्तुना इसागी कारबार तौबा हौरनी
ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯒꯤꯅꯤ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯕꯥꯔꯗꯦꯒꯤꯗꯃꯛꯇ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯇꯩꯁꯤꯜꯂꯛꯂꯤꯕ ꯀꯦꯛꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯔꯨꯝꯗ ꯆꯪꯂꯛꯈꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯇꯩꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯃꯁꯛ ꯈꯪꯗꯕ ꯅꯝꯕꯔ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯒꯤꯅꯤꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯐꯝꯗ ꯚꯥꯏꯔꯦꯜ ꯆꯠꯀꯗꯕ ꯄꯥꯎ ꯑꯃꯗꯤ ꯂꯩꯔꯦ ꯄꯥꯎ ꯑꯁꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯕꯥꯔꯗꯦ ꯒꯤꯐ ꯑꯣꯏꯅ ꯄꯤꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯥꯔꯗꯦ ꯒꯤꯐ ꯑꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅꯁꯨ ꯑꯩꯅ ꯍꯪꯂꯛꯀꯗꯧꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯇꯥꯏ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯛꯈꯤ ꯔꯥꯒꯤꯅꯤꯅꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅꯃꯛ ꯄꯤꯔꯝꯃꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯣꯏꯅ 2 ꯑꯣꯛꯇꯣꯕꯔ ꯑꯁꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯪꯂꯛꯈꯤ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯥꯗꯔ ꯑꯣꯐ ꯗ ꯅꯦꯁꯟ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯦ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯔꯛꯈꯤ ꯔꯥꯒꯤꯅꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ 2 ꯑꯣꯛꯇꯣꯕꯔ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯁꯨ ꯄꯣꯛꯈꯤ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯚꯥꯏꯔꯦꯜ ꯆꯠꯀꯗꯕ ꯄꯥꯎ ꯑꯃ ꯅꯪꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯣꯐꯤꯁꯀꯤ ꯗ꯭ꯔꯣꯋꯔꯗ ꯌꯦꯂꯣ ꯃꯆꯨꯒꯤ ꯑꯦꯟꯚꯦꯂꯞ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯒꯤꯅꯤꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯋꯔꯗ ꯂꯩꯔꯝꯂꯤꯕ ꯌꯦꯂꯣ ꯃꯆꯨꯒꯤ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯄꯨꯗꯨꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯁꯥꯗ ꯏꯀꯤ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯇꯦꯕꯜꯗ ꯂꯩꯔꯝꯂꯤꯕ ꯑꯦꯟꯚꯦꯂꯞ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯃꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤ ꯔꯥꯒꯤꯅꯤꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯥꯊꯨ ꯌꯦꯂꯣ ꯃꯆꯨꯒꯤ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯏ ꯌꯦꯂꯣ ꯃꯆꯨꯒꯤ ꯑꯦꯟꯚꯦꯂꯞ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯃꯤꯡꯗ ꯗꯣꯀꯨꯃꯦꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯨꯛꯅ ꯌꯥꯝꯅ ꯆꯥꯎꯅ ꯏꯔꯝꯂꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯍꯥꯠꯈꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯒꯤꯅꯤꯅ ꯑꯦꯟꯚꯦꯂꯞ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯊꯤꯟꯖꯤꯟꯗꯨꯅ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯄꯦꯟ ꯗ꯭ꯔꯥꯏꯚꯇ ꯌꯥꯎꯔꯝꯂꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯂꯥꯟ ꯉꯝꯂꯕ ꯃꯇꯨꯡꯗ ꯇꯥꯁꯀꯦꯟꯗ ꯆꯠꯇꯨꯅ ꯂꯥꯟ ꯉꯝꯕꯒꯤ ꯌꯥꯅꯆꯦ ꯁꯥꯏꯟ ꯇꯧꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯅ ꯇꯥꯁꯀꯦꯟꯗ ꯆꯠꯇꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯃꯥꯏꯊꯤꯔꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ USSR ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯃꯈꯣꯏ ꯑꯍꯨꯝ ꯎꯅꯗꯨꯅ ꯂꯥꯟ ꯉꯝꯕꯒꯤ ꯌꯥꯅꯆꯦ ꯁꯥꯏꯟ ꯇꯧꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯗꯣꯀꯨꯃꯦꯟ ꯐꯖꯅ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯌꯥꯅꯆꯦ ꯁꯥꯏꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤ ꯑꯆꯧꯕ ꯑꯃ ꯁꯤꯟꯈꯤ ꯄꯥꯔꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯣꯊꯥꯅꯕ ꯆꯪꯈꯤ ꯑꯗꯨꯕꯨ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯀꯥ ꯃꯅꯨꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕ ꯑꯗꯨ ꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯈꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 50 ꯍꯦꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯍꯥꯔꯠ ꯑꯦꯇꯦꯛꯅ ꯂꯩꯈꯤꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏ ꯈꯔꯅ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯒꯤꯅꯤꯅ ꯏꯟꯇꯔꯅꯦꯠꯇ ꯆꯪꯗꯨꯅ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯊꯤꯈꯤ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯀꯝꯗꯧꯅ ꯁꯤꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯈꯤ ꯑꯗꯨꯕꯨ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯩꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯅꯨꯖ ꯙꯥꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯅꯁꯨ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯑꯇꯩ ꯃꯤꯅꯤꯁꯇ꯭ꯔꯤꯗ RTIꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯑꯃ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯤꯔꯩꯕꯥꯛꯇ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯏꯕ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯈꯤ ꯑꯅꯨꯖꯅ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯃꯈꯥ ꯑꯁꯨꯝꯅ ꯇꯥꯔꯛꯂꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯤꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯐꯦꯛꯁ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃꯗꯤ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯔꯦꯀꯣꯔꯗ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ VIP ꯑꯃ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯤ ꯑꯂꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯂꯝꯕꯤꯗ ꯂꯥꯛꯏ ꯀꯝꯗꯧꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯗꯨ ꯏꯕ ꯔꯦꯀꯣꯔꯗ ꯑꯃ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯀꯔꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯐꯣꯂꯣ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ ꯍꯥꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯣ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯂꯩꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯡꯍꯟꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯅꯨꯖꯅ ꯋꯥꯍꯪ ꯍꯪꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯒꯤꯅꯤꯅ ꯃꯍꯥꯛꯅ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯅ꯭ꯌꯨꯁ ꯑꯥꯔꯇꯤꯀꯜ ꯑꯗꯨ ꯄꯨꯗꯨꯅ ꯑꯦꯗꯤꯇꯔ ꯃꯃꯥꯡꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅ ꯏꯟꯇꯔꯅꯦꯠꯇ ꯑꯥꯔꯇꯤꯀꯜ 5,000 ꯍꯦꯟꯅ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗꯗꯤ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯦꯗꯤꯇꯔ ꯑꯗꯨꯅꯗꯤ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗꯕ ꯑꯁꯤꯗꯤ ꯀꯨꯏꯔꯦ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯁꯤ ꯃꯤꯅ ꯄꯥꯝꯅꯔꯣꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯥꯒꯤꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯦꯗꯤꯇꯔ ꯑꯗꯨꯅꯁꯨ ꯌꯥꯅꯤꯡꯗ ꯔꯥꯒꯤꯅꯤꯒꯤ ꯑꯥꯔꯇꯤꯀꯜ ꯑꯗꯨ ꯐꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯏꯟꯗꯤꯌꯥ ꯇꯥꯏꯝꯁ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨꯗ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯆꯥꯎꯅ ꯌꯥꯎꯔꯛꯈꯤ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯄꯣꯁꯠꯃꯣꯔꯇꯝ ꯔꯤꯄꯣꯔꯠ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ
ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯇꯔꯟꯖꯟꯒꯤ ꯃꯅꯥꯛꯇ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯄꯨꯊꯣꯛꯎ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯇ꯭ꯔꯤꯄꯥꯊꯤꯅꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯕꯥꯁꯟ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯃꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯕꯨ ꯑꯃꯨꯛ ꯆꯩꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯔꯀꯥꯔꯅ ꯀꯔꯤꯒꯨꯝꯕ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯙꯔꯅꯥ ꯐꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯅ ꯂꯥꯎꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯪꯂꯛꯏ ꯁꯥꯁꯇ꯭ꯔꯤꯅ ꯀꯝꯗꯧꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯥꯁꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯌꯥꯝꯅ ꯃꯤꯊꯥꯅꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯕ ꯃꯣꯔꯥꯔꯖꯤ ꯗꯦꯁꯥꯏꯁꯨ ꯂꯩꯔꯤ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯃꯔꯥꯖ ꯀꯧꯕ ꯃꯃꯤꯡ ꯂꯩꯕ ꯅꯤꯡꯊꯧ ꯁꯦꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯂꯩꯔꯝꯕꯒꯤꯅꯤ ꯁꯥꯁꯇ꯭ꯔꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕꯗꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯣꯔꯥꯔꯖꯤ ꯗꯦꯁꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯄꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯈꯤ ꯃꯁꯤꯃꯛꯁꯨ ꯀꯃꯔꯥꯖꯅ ꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯃꯤꯡꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯛꯂꯤꯕ ꯅꯤꯡꯊꯧ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯩꯕꯥꯛ ꯏꯔꯥꯡ ꯅꯦꯝꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯇ꯭ꯔꯤꯄꯥꯊꯤ ꯎꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯅ ꯋꯥ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯍꯧ ꯑꯁꯤꯗꯤ ꯑꯩꯅ ꯂꯦꯞꯀꯗꯕ ꯂꯩꯇꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯀꯩꯝꯇ ꯍꯥꯏꯗꯦ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯗꯣꯀꯨꯃꯦꯟ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯇ꯭ꯔꯤꯄꯥꯊꯤꯗ ꯎꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯣꯀꯨꯃꯦꯟ ꯑꯁꯤ ꯅꯪꯒꯤ ꯄꯥꯔꯇꯤ ꯑꯃꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯈꯤꯕ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠꯅꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯐꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯕꯅꯤ ꯇ꯭ꯔꯤꯄꯥꯊꯤꯁꯨ ꯁꯛꯐꯝ ꯍꯣꯡꯉꯤ ꯑꯗꯨꯒ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨꯗꯤ ꯅꯪꯅ ꯆꯤꯟ ꯃꯦꯟꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯍꯧ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗꯤ ꯀꯝꯗꯧꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯦꯟꯒꯗꯧꯔꯤ ꯑꯩꯒꯤ ꯏꯟꯒꯤꯠ ꯑꯃꯗ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯏꯍꯧ ꯍꯧꯔꯛꯇꯨꯅ ꯁꯔꯀꯥꯔ ꯐꯥꯎꯕ ꯀꯥꯏꯕ ꯌꯥꯔꯤꯕꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯍꯧ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤꯕꯨ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯁꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯗꯤ ꯇ꯭ꯔꯤꯄꯥꯊꯤ ꯅꯪꯅ ꯑꯣꯏꯔꯣ ꯑꯗꯨꯒ ꯀꯃꯤꯇꯤ ꯑꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯕ ꯃꯤꯑꯣꯏ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4 ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯃꯤ ꯑꯣꯏꯅꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯃꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ 4 ꯑꯃꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯃꯤꯑꯣꯏ 4 ꯑꯃ ꯍꯥꯞꯄꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯇ꯭ꯔꯤꯄꯥꯊꯤꯅ ꯔꯥꯒꯤꯅꯤꯕꯨ ꯃꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯝꯃꯤ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤꯕꯁꯦ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯨꯝꯅꯇꯒꯤ ꯑꯆꯨꯝꯕꯗꯣ ꯈꯪꯅꯤꯡꯕꯒꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯥꯔꯇꯤꯀꯜ ꯑꯃ ꯏꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯄ ꯑꯣꯏꯔꯒꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯒꯅꯨ ꯀꯥꯟꯅꯔꯔꯣꯏ ꯇ꯭ꯔꯤꯄꯥꯊꯤꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯠꯇꯦ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯀꯗꯧꯔꯤꯕ ꯀꯃꯤꯇꯤ ꯑꯗꯨꯗ ꯑꯩꯅ ꯖꯔꯅꯦꯂꯤꯁ ꯑꯃ ꯌꯥꯎꯍꯟꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯈꯟꯕꯅꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯅꯪꯁꯨ ꯐꯖꯅꯗꯤ ꯔꯤꯁꯔꯆ ꯇꯧꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯔꯥꯒꯤꯅꯤꯅ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯃꯤꯇꯤ ꯑꯁꯤꯗ ꯌꯥꯎꯍꯜꯂꯤꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯗꯨ ꯀꯔꯤꯅꯣ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯃꯤꯇꯤꯗ ꯑꯩꯅ ꯌꯥꯎꯍꯜꯂꯤꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯕꯨ ꯑꯩꯒꯤ ꯃꯤ ꯑꯣꯏꯅꯅꯕꯅꯤ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯂꯕ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯪꯒꯤ ꯃꯤ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ ꯋꯥꯔꯣꯜ ꯈꯔ ꯑꯩꯅ ꯍꯥꯏꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯐꯝ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯂꯥꯟꯐꯝ ꯑꯁꯤꯗꯗꯤ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯟꯐꯝ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯋꯥꯔꯤ ꯐꯖꯅ ꯂꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯖꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯇ꯭ꯔꯤꯄꯥꯊꯤꯅ ꯔꯥꯒꯤꯅꯤꯕꯨ ꯀꯃꯤꯇꯤ ꯑꯗꯨꯗ ꯌꯥꯎꯍꯟꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯐꯖꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯗ ꯂꯤꯍꯟꯅꯅꯕ ꯑꯣꯏꯖꯕ ꯑꯃ ꯊꯤꯔꯛꯄ ꯃꯃꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯔꯥꯒꯤꯅꯤꯅꯁꯨ ꯃꯍꯥꯛꯀꯤꯁꯨ ꯑꯣꯏꯖꯕ ꯑꯃ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯡ ꯊꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯐꯕ ꯋꯥꯍꯩ ꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯔꯥꯒꯤꯅꯤꯅ ꯊꯥꯛꯂꯛꯂꯤꯕ ꯂꯥꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯎ ꯇꯥꯕꯗꯗꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯣꯏꯕ ꯑꯣꯟꯂꯥꯏꯟ ꯅ꯭ꯌꯨꯁ ꯄꯣꯔꯇꯦꯜ ꯑꯃ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯟꯗꯤꯡ ꯉꯥꯏꯔꯤ ꯍꯥꯏꯅ ꯇꯥꯏ ꯔꯥꯒꯤꯅꯤꯁꯨ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯗꯨ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯀꯃꯤꯇꯤ ꯑꯗꯨꯗ ꯇ꯭ꯔꯤꯄꯥꯊꯤꯒꯤ ꯃꯤ ꯑꯣꯏꯅ ꯌꯥꯎꯕꯗ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯃꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯍꯧꯅꯔꯦ ꯀꯃꯤꯇꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯆꯤꯞ ꯑꯣꯏꯔꯝꯕ ꯑꯅꯟ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗꯒꯤ ꯊꯥꯔꯛꯄ ꯁꯔꯀꯥꯔꯒꯤ ꯃꯤ ꯄ꯭ꯔꯇꯥꯞ ꯁꯤꯡ ꯑꯍꯨꯝꯁꯨꯕ ꯃꯦꯝꯕꯔ ꯑꯣꯏꯅ ꯔꯤꯇꯥꯌꯔ ꯖꯖ ꯀꯨꯔꯤꯌꯟꯁꯨ ꯌꯥꯎꯔꯤ ꯃꯊꯪꯒꯤ ꯀꯃꯤꯇꯤ ꯃꯦꯝꯕꯔ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯔꯦꯀꯣꯔꯗꯁꯤꯡꯕꯨ ꯁꯦꯟꯅꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯣꯝꯀꯥꯔꯅꯤ ꯃꯊꯪꯒꯤ ꯃꯦꯝꯕꯔ ꯑꯁꯤꯅ NGO ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯔꯤꯕꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤ ꯏꯟꯗꯤꯔꯥ
ꯃꯊꯪꯒꯤ ꯀꯃꯤꯇꯤ ꯃꯦꯝꯕꯔ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯁꯥꯏꯟꯇꯤꯐꯤꯛ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯔꯤꯁꯔꯆꯇꯒꯤ ꯂꯥꯛꯄ ꯁꯥꯏꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒꯪꯒꯥꯔꯥꯝꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯤꯁꯇꯣꯔꯤꯌꯟ ꯑꯥꯏꯌꯦꯁꯥꯁꯨ ꯌꯥꯎꯔꯤ꯫ ꯑꯥꯏꯌꯦꯁꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯊꯤꯖꯟꯕꯤ, ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯃꯦꯝꯕꯔ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯖꯔꯅꯦꯂꯤꯁ ꯔꯥꯒꯤꯅꯤꯅꯤ꯫ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯀꯟꯐꯔꯦꯟꯁ ꯔꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯀꯦꯃꯦꯔꯥꯅꯆꯤꯡꯕꯁꯤꯡ ꯂꯣꯏꯅ ꯂꯧꯁꯤꯜꯂꯤ, ꯃꯔꯝꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯛꯄ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯀꯃꯤꯇꯤ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯃꯠꯇ ꯔꯦꯀꯣꯔꯗꯤꯡ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯂꯧꯁꯤꯟꯕ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇ꯭ꯔꯤꯄꯥꯊꯤꯁꯨ ꯂꯥꯛꯂꯦ꯫ ꯇ꯭ꯔꯤꯄꯥꯊꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯃꯤ ꯁꯨꯔꯕꯅꯤꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨ ꯍꯧꯔꯁꯤ꯫ ꯁꯥꯏꯟꯁꯇꯒꯤ ꯂꯥꯛꯄ ꯒꯪꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯃꯔꯝ ꯑꯗꯨꯅ ꯀꯃꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯀꯟꯐꯔꯦꯟꯁ ꯇꯧꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯔꯤꯁꯔꯆ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯀꯨꯃꯦꯟ ꯑꯃꯠꯇ ꯂꯩꯇꯦ, ꯄ꯭ꯔꯨꯐ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯊꯤꯑꯣꯔꯤ ꯑꯁꯤꯁꯨ ꯂꯣꯖꯤꯛ ꯌꯥꯎꯗꯕ ꯊꯤꯑꯣꯔꯤꯅꯤ꯫ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯀꯨꯏꯅ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯁꯔꯀꯥꯔꯒꯤ ꯄꯩꯁꯥ ꯃꯥꯡꯅꯅꯕꯅꯤ꯫ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤꯗ ꯍꯥꯏꯅꯒꯗꯧꯔꯤꯕ ꯑꯦꯖꯦꯟꯗꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯔꯤꯁꯔꯆ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯄ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯈꯪꯖꯕ ꯑꯗꯨ ꯍꯥꯏꯅꯅꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯋꯤꯠꯅꯦꯁꯁꯤꯡꯒꯤ ꯃꯃꯤꯡ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯕ ꯍꯧ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ, ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯊꯥꯡꯒꯠꯂꯨ꯫ ꯃꯦꯝꯕꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯈꯤ, ꯁꯨꯞꯅꯇꯒꯤ ꯔꯥꯒꯤꯅꯤ ꯈꯛꯇ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯇꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄꯥꯔꯠꯅꯤ ꯍꯥꯏꯖꯔꯤꯕꯤ ꯍꯤꯁꯇꯣꯔꯤꯌꯟ ꯑꯥꯏꯌꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯑꯁꯤꯕꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯗ ꯍꯥꯏꯔꯛꯀꯦ꯫ ꯁꯥꯁꯇ꯭ꯔꯤꯅ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗ ꯒꯥꯟꯙꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯇ꯭ꯌꯒ꯭ꯔꯍ ꯍꯥꯏꯔꯤꯕ ꯃꯨꯚꯃꯦꯟ ꯑꯗꯨꯗ ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯁꯥꯁꯇ꯭ꯔꯤꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯒꯤ ꯁ꯭ꯔꯤꯕꯥꯁꯇꯕ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤꯡꯊꯣꯜ ꯑꯗꯨ ꯂꯧꯊꯣꯛꯈꯤ, ꯃꯔꯝꯗꯤ ꯁꯥꯁꯇ꯭ꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯁꯥꯁꯇ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯂꯤꯇꯥꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯈꯥꯗꯤ ꯈꯛꯇ ꯁꯦꯠꯍꯟꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯥꯁꯇ꯭ꯔꯤ ꯒꯥꯟꯙꯤꯒꯤ ꯄꯥꯎꯇꯥꯛ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯐꯖꯅ ꯏꯟꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯔꯦꯀꯣꯔꯗꯇꯒꯤ ꯂꯥꯛꯄ ꯑꯣꯝꯀꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯁꯨꯞꯅꯇꯒꯤ ꯀꯥꯔ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯥꯔ ꯑꯗꯨ ꯁꯔꯀꯥꯔꯗꯒꯤ ꯂꯣꯟ ꯂꯧꯔꯒ ꯂꯩꯈꯤꯕ ꯀꯥꯔꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯥꯁꯇ꯭ꯔꯤꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯃꯈꯥꯗ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯂꯥꯟꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯇ꯭ꯔꯤꯄꯥꯊꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟ ꯁꯣꯛꯅꯈꯤꯕꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯁꯇ꯭ꯔꯤꯅ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔꯗ ꯆꯠꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ, ꯂꯥꯟꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯒꯪꯒꯥꯔꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅ ꯄꯥꯝꯕꯖꯥꯠꯅꯤ, ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯁꯤꯒꯜꯂꯤ꯫ ꯔꯦꯀꯣꯔꯗꯀꯤ ꯑꯣꯝꯀꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯣꯔꯥꯔꯖꯤ ꯗꯦꯁꯥꯏꯁꯨ ꯃꯍꯥꯛꯅ ꯆꯍꯤ 31 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤ꯫ ꯑꯥꯏꯌꯦꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯥꯁꯇ꯭ꯔꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯗꯨꯗꯤ ꯂꯩꯅꯥ ꯆꯦꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯅꯟꯅ ꯍꯥꯏꯔꯛꯏ, ꯁꯥꯁꯇ꯭ꯔꯤꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯍꯥꯔꯠꯀꯤ ꯀꯟꯗꯤꯁꯟ ꯆꯦꯛ ꯇꯧꯈꯤꯕꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯐꯪꯂꯕꯗꯤ ꯁꯥꯁꯇ꯭ꯔꯤ ꯇꯁꯦꯡꯅ ꯍꯥꯔꯠ ꯅꯥꯕ ꯃꯤꯔꯥ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ꯫ ꯔꯦꯀꯣꯔꯗꯀꯤ ꯑꯣꯝꯀꯥꯔꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯨꯝꯕ ꯗꯤꯇꯦꯜꯁ ꯑꯗꯨꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯔꯁꯅꯦꯜ ꯗꯥꯛꯇꯔ ꯑꯗꯨꯒꯤ ꯗꯥꯏꯔꯤꯗ ꯏꯁꯟꯕꯅꯤ, ꯑꯗꯨꯕꯨ ꯗꯥꯏꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯔꯀꯥꯔꯅ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ, ꯁꯥꯁꯇ꯭ꯔꯤ ꯃꯍꯥꯛꯅ ꯇꯥꯁꯀꯦꯟꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯔꯦ꯫ ꯒꯪꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥ ꯂꯣꯏꯔꯦꯅꯦ, ꯁꯥꯁꯇ꯭ꯔꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ NGOꯒꯤ ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ, ꯁꯥꯁꯇ꯭ꯔꯤꯅ ꯇꯥꯁꯀꯦꯟꯗ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯇꯥꯁꯀꯦꯟ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯗꯥꯟꯆꯥ ꯍꯥꯏꯕꯗꯤ ꯏꯆꯝ ꯆꯝꯕ ꯕꯪꯒ꯭ꯂꯣ ꯑꯃꯗ ꯂꯩꯍꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯍꯤꯁꯇꯣꯔꯤꯌꯟ ꯑꯥꯏꯌꯦꯁꯤꯅ ꯌꯥꯝꯅ ꯈꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ DIG ꯑꯃ ꯊꯥꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯦꯛ ꯇꯧꯔꯒ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕ ꯃꯐꯝꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯟꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯍꯣꯇꯦꯜ ꯑꯗꯨꯗꯗꯤ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯍꯥꯔꯠꯀꯤ ꯄꯦꯁꯦꯟꯠ ꯑꯣꯏꯔꯤꯕ ꯁꯥꯁꯇ꯭ꯔꯤꯅ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯒꯤ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯌꯥꯎꯗꯕ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯔꯦꯀꯣꯔꯗꯇꯒꯤ ꯂꯥꯛꯄ ꯑꯣꯝꯀꯥꯔꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯄꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ DIG ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯩꯅꯅꯕ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗꯤ ꯕꯪꯒ꯭ꯂꯣ ꯑꯗꯨ ꯅꯠꯇꯦ, DIG ꯑꯗꯨꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯝꯕ ꯍꯣꯇꯦꯜ ꯑꯗꯨꯗꯤ ꯇꯨꯔꯤꯁꯠꯁꯤꯡꯅ ꯂꯩꯕ ꯍꯣꯇꯦꯜꯅꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯏꯃꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯁꯄ꯭ꯂꯥꯏ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯨ ꯂꯩ꯫ ꯑꯗꯨꯕꯨ DIGꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯁꯥꯁꯇ꯭ꯔꯤꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ 2 ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯔꯁꯤꯌꯥꯗꯒꯤ ꯂꯥꯛꯄ ꯗꯥꯛꯇꯔ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯇꯨꯅ ꯏꯆꯝ ꯆꯝꯕ ꯕꯪꯒ꯭ꯂꯣ ꯑꯃꯗ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯤ ꯕꯪꯒ꯭ꯂꯣ ꯑꯗꯨꯗꯒꯤ ꯐꯨꯠ 250 ꯍꯦꯟꯅ ꯂꯥꯞꯄ ꯃꯐꯝꯗ ꯂꯩ꯫
NGO gi Indiran hairi Banglo dudadi emergency operation tauba yaba jaga su leite aduga oxygen supply su leite Gangaram na mu makha tarai leiba amagi VIP heart ki lena naba Prime Minister ama lakpa matamda asigumba medical emergency support leitaba mafam asida kamdauna lehalibano standard protocol amata follow tawkhidabra intelligence ki anana mahaki agent singna fangba record singadu pathoraki Shastri na party loiraba matungda mahaki hotel kada halaki matamaduda Shastri gi heartbeat amadi masadu normal oiki Shastri na party halaklaba matungda mayumgi miyoisinga wari sanarami aduga Shastri na tumdringi matamaduda mahaki kada hangat handa yamna matha sana chatpadu uki ahingi pung 12 makhai tarakpa matamda Shastri mahaki phamungda tumki aduga ahingi pung 1 makhai tarakpa matam aduda Prime Minister masa ngamde harakpadagi Prime Minister gi personal doctor Dr. Chuk Shastri gi kada changlakhi Dr. Chuk na Prime Minister bu ningthijana phamalaba matungda intramuscular injection oina kapki masigi matungda ikuidana minute 3 gi matungda Prime Minister Gyan Mangki Prime Minister gi masada mihul fangkhidre official record ki matungina Prime Minister ahingi pung 1 minute 33 da laikide Tripathi na muhairi Prime Minister na laikhidraba matungda kaduda atopa doctor taruk amasu lakhi makhoi taruk laklaba matungda senior Dr. Yeremenko su mafam aduda yaurakhi mafam aduda yaurakliba doctor sing aduna Shastri gi masa check toraba matungda Shastri laikhidre haiduna lauthokhi matam aduda Shastri laikhidabagi report ani semki report ani adugi manungda report amadi India government da pirakhi aduga record amana USSR government da pikhi NGO ISN hairi historian amadi expert phauno khangdaba wa ama mayamna leiri wa adudi Shastri na leiriba ka aduda emergency tholakpa matamda pau pinanaba amadi signal pinanaba bell amata laikhide Gangaram na su mateng pangsiladuna hairi madudi yamna chingnaningai oba wani historian amadi sarkar gi makaidagi lakliba Pratap na hairi nakhoi gi namangda medical report leire medical record aduda mafam aduda laikhiba doctor khudimakna sign tawraduna hairi Lal Bahadur Shastri heart attack tagi laikhidabani haina masida kari chingnaningai leiribage haiduna yamna kanna lauri Ragini na medical report singadu yenglaba matungda yamna ingna tamna hairi Shastri laikhidaba matam aduda mahaki kada Dr. Nipan laikhi hai adubu Shastri laikhidabagi report asidadi sumnagi Dr. Taru khatangna sign tawri report asida Dr. Ani amadi sign tawkhide Ragini na amuksu makha tarai mafam aduda laikhiba Dr. Singdagi khwaidagi senior oibadi Dr. Yeremenko ni adubu Dr. Yeremenko nadi Shastri gi report asida sign tawkhide Yeremenko na sign tawkhidaba adu Shastri gi misi asida chingnaningai oiba yaba khudam changdam khara phangkhibagi ra haina khali Ragini na amuk report aduda makhut thiladuna harai report asigi point number 2 da Shastri da oxygen pi khide haina iri history gi ISN marai tawraduna harai Shastri dadi oxygen pi khi Ragini na amuksu report adu patholaduna harai hana dagi hauna heart attack tawbagi record leiraba patient amada intubular oxygen pi ba haibasi yamna mathau taba soiba yadaba procedure amani adubu Shastri gi matang dadi intubular oxygen pi khide intravascular injection artificial massage pi khi hairi adubu oxygen pi haibadi record asida ide science ki Gangaram na mu harai asigumba yamna critical oiba condition dadi anabada hida kapa matamda singli da oina kapkadabani adubu Shastri gidi intramuscular injection oina kapki haibadi muscle da oina kapki hida adu muscle da kapkhrabanina hida adu heart yorokpa amadi hakchang gi ate mafam yorokpada matam thengtharagani matang asida aina hanglibadi khwaidagi matik charaba doctor ni haiduna Shastri gi damakta personal doctor oiriba experience leriba doctor aduna kari maram gi damakta singli da kapagi mahutta muscle da oina hida kaplibano mahangna tawga yamna tawriba oiba jala sarkar dagi lakpar Pratap na hairi hojik mayamna hainariba wasing amadi theory sing asigi matik chabar praman panthai evidence amata leite record amata leite NGO gi Indiran hairi sarkar asigi hainabini record amadi official oiba data sing manghan tahan ba haibase wahai ase hairubadagi sarkar gi maikai dagi lakpa committee gi member sing amadi opposition gi maikai dagi lakpa miyoi sing adu amana amabu khunduna ngang ba chaiba haunarakhi committee dugi ahan ba namit ki khanane nabu losiladuna Ragini na mayumda halakpa matamda mahakti hojik phawba Shastri gi maramda anauba evidence amadi document sing thiba humba leblamdri mathangi sinda Ragini mahaki editor adugo unarami editor aduna monda hairi Ragini aikoi gi sarkar asina Shastri na laikhidaba amadi mahaki medical report sing adu manghan khare haibasidi achumba wafamni wafam ase engonda aigi boss na hairambani Ragini na hairi karamba boss editor na hairi aikoi gi newspaper agency sigi khwaidagi maming leraba editor Bakshi na hairambani Ragini na hairi editor Bakshi ga unaba pami maha kadai da leibage editor aduna khumlai Bakshi kadai da leigi haiba kanamta na khangde Bakshi hairiba nipa adu ikhang khangaudana kanamta na thiba khangide ma ga pau kanamta su phauna khidre
ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕꯗꯗꯤ ꯕꯛꯁꯤꯒꯤ ꯃꯐꯝꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯃꯅ ꯃꯉꯣꯟꯗ ꯁꯥꯁꯇ꯭ꯔꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯒꯤ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯂꯩ ꯍꯥꯏ ꯔꯥꯒꯤꯅꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯦꯗꯤꯇꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯏ ꯑꯁꯤ KGBꯗꯁꯨ ꯌꯥꯎꯔꯝꯕ ꯁ꯭ꯄꯥꯏ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯨꯛꯇꯥꯔ ꯀꯧꯏ KGBꯅ ꯍꯥꯏꯔꯤ ꯃꯨꯛꯇꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ RAWꯒꯤ ꯃꯤꯅꯤ ꯃꯍꯥꯛꯅ ꯃꯁꯛ ꯂꯣꯠꯇꯨꯅ KGBꯗ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯑꯦꯖꯦꯟꯁꯤ RAWꯅ ꯍꯥꯏꯔꯤ ꯃꯨꯛꯇꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯁꯦꯡꯕꯗꯤ KGBꯒꯤ ꯑꯦꯖꯦꯟꯅꯤ ꯃꯁꯛ ꯂꯣꯠꯇꯨꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯒ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯒ꯭ꯔꯨꯞ ꯔꯤꯁꯔꯆ ꯑꯦꯟड ꯑꯦꯅꯥꯂꯥꯏꯁꯤꯁ ꯋꯤꯡ RAWꯗ ꯌꯥꯎꯈꯤꯕꯅꯤ ꯆꯌꯦꯠꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯅ ꯃꯨꯛꯇꯥꯔꯕꯨ ꯐꯥꯅꯅꯕ ꯀꯣꯏꯊꯤ ꯊꯤꯈꯤ ꯃꯨꯛꯇꯥꯔꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯣꯠꯈꯤ ꯑꯗꯨꯕꯨ ꯃꯃꯩꯗꯗꯤ ꯃꯍꯥꯛ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯅꯔꯛꯈꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯃꯨꯛꯇꯥꯔ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯁꯤꯈꯤꯗꯦ ꯃꯍꯥꯛꯅ ꯃꯁꯛ ꯂꯣꯠꯄ ꯌꯥꯅꯅꯕ ꯀꯗꯔ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯨꯛꯇꯥꯔ ꯇꯥꯁꯀꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯔꯥꯒꯤꯅꯤꯅ ꯑꯦꯗꯤꯇꯔꯗꯒꯤ ꯐꯥꯏꯜ ꯑꯗꯨ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯦꯗꯤꯇꯔ ꯑꯗꯨꯅ ꯋꯥ ꯍꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯒꯤꯅꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯅ ꯅꯪꯕꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯒꯤꯅꯤ ꯇꯥꯁꯀꯦꯟꯗ ꯃꯨꯛꯇꯥꯔꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯔꯥꯒꯤꯅꯤꯅ ꯇꯥꯁꯀꯤꯟꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯁꯇ꯭ꯔꯤ ꯁ꯭ꯇ꯭ꯔꯤꯠꯇ ꯂꯥꯛꯇꯨꯅ ꯁꯥꯁꯇ꯭ꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄꯥꯛ ꯑꯗꯨꯗ ꯂꯥꯛꯈꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯨꯔꯇꯤ ꯃꯃꯥꯡꯗ ꯂꯩ ꯑꯃ ꯀꯠꯂꯗꯨꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯅ ꯐꯝꯂꯗꯨꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯍꯪꯂꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯦ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10 ꯑꯍꯤꯡ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯒꯤꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯒꯤ ꯂꯩꯐꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯨꯛꯇꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯛꯇꯥꯔꯒꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯃꯨꯛꯇꯥꯔ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯔꯥꯒꯤꯅꯤꯒꯤ ꯃꯅꯥꯛꯇꯒꯤ ꯃꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯈꯤ ꯅꯣꯡꯃ ꯔꯥꯒꯤꯅꯤꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯃꯨꯛꯇꯥꯔ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯔꯥꯒꯤꯅꯤꯕꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯐꯥꯔꯒ puthoraki aduga ragini makhori meladuna hairi nangbu mafam asida kanana tharakpano ragini su khangle lakliba nupa adu muktar ni haiba maram aduna ragini na wa ngangba ngamboi ngamdaboi toraduna hanglei shastri gi mafamda kari thodok thokibage kanamtana aibu nangbu thiru cho haiduna mafam asida tharakpa nate aidi sumnatagi achumba adu khangnanabagi damakta nangbu thirakpani muktana ragini da hairi nangna aibu thirakliba amadi shastri gi maramda achumba thirakliba aduna ngasi prithivida leiriba afaw afawba sathiraba intelligence agency kaya amagi yeknaba oirabani nang maram aduna mafam asidagi nathwai hingnanaba chelhoro hawjik chunangi matam leiri asumna hairamlaga muktar chatki adubu ragini na amuk lauraduna muktar tananaba hairi yeknaba sing adubu ki haiduna makhoiga mayoknaba kibadagi nasagi na yumma kai mai thadoktuna mafam asida mirot oiduna leiribra nang napunsi chupa ma mirot adum oiduna leirage hairibra mathangi sinda ragini amadi muktar mina uroidaba mafam amada wari sanarami muktar na hairi Pithrivigi ani suba lanjang matungda Pithrivi si nakpak ani thongna tanaki nakan amaromdana Americana democracy amadi capitalism sandokli aduga maikai amaromdana USSR ni USSR na Pithrivigi mafam kayada socialism amadi communism sandokli uktana Pithrivigi map amada mayaida angangba machugi marker na line achawba ma chingladuna hairi lai sigi maninglom thangbada leiriba nakana sina USA gi michang ngaktani aduga lai sigi mamanglom thangbada leiriba leba asina USSR gi michang ngaktani matam maduda USA amadi USSR makhoini marakta taunakhiba lan adu lan misingna soknaba lan natte nongmai bomb top sizinaduna tawba lan natte matam maduda tawkhiba lan adudi makhoi gi lebakta leiriba intelligence agency amadi spy singi marakta soknakhiba lani America gi spy singna CIA na control tawi aduga USSR gi na KGB na control tawi 1970 hairiba matam adudadi Prithvi si spy na panba matamni America gi CIA na leba amada paisa myam pisinduna makhoi gi makha polhanna buhanari aduga USSR gi KGB na makhoi gi oiba phajaba wahi wata kaya haiduna leba adubu makhoi gi michangda makhoi gi makhada thamnana buhanari adubu shastri na hinglinge matamdadi CIA amadi KGB na India da changchin bangamlamde adubu matam adudadi India hairiba leba asi Prithvi gi lebak singi manungda khwaidagi maru oiba leba amani haiduna nakan animak na launaba matamni ragini na hairi matam aduda shastri gi mafamda kari thokibage haibadu achumba adu engonda haibiyu muktar na hairi aina ihan hanbo oina spy organization da join tawba matamda aina khwaidagi haina singna amadi pamjana tawkhiba thaba asi mi manghanba document amadi maru oiba che chang kaya ama manghanba asini pot chai amadi mi manghanbagi hiram asida engondagi hena haithosing thoiba mi kaya ama su leiribani maram aduna achumba ama manghanba haibasidi karisu luba wa natte
ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯔꯨ ꯑꯣꯏꯕ VIP ꯀꯌꯥ ꯑꯃ ꯊꯤꯕ ꯈꯪꯍꯟꯗꯅ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯃꯗꯤ ꯑꯩꯅ ꯍꯩꯖꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯃꯛꯄꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯃꯃꯩꯗꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯏꯁꯥꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯅ ꯇꯧ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯃꯤ ꯑꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯇꯧꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗ ꯊꯤꯔꯕꯗꯤ ꯃꯍꯥꯛꯄꯨ ꯎꯅꯕ ꯐꯪꯒꯅꯤ ꯃꯨꯛꯇꯥꯔꯅ ꯍꯥꯏꯔꯛꯏ ꯑꯩꯒꯨꯝꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤ ꯑꯃꯅ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯕ ꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯝꯗꯧꯅ ꯊꯤꯒꯗꯧꯔꯤ ꯔꯥꯒꯤꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤꯉꯩꯗ ꯅꯊꯋꯥꯏ ꯍꯤꯡꯅꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯖꯈ꯭ꯔꯣ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯆꯨꯝꯕ ꯑꯗꯨ ꯊꯤꯈꯤꯅꯤ ꯅꯪꯒꯨꯝꯕ ꯃꯤꯀꯤ ꯃꯤꯆꯦꯟ ꯅꯠꯇꯦ ꯑꯩꯗꯤ ꯔꯥꯒꯤꯅꯤꯒꯤ ꯍꯟꯕ ꯂꯩꯇ꯭ꯔꯕ ꯊꯧꯅꯥ ꯑꯗꯨꯗ ꯃꯨꯛꯇꯥꯔꯅ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯅꯤ ꯁꯦꯝꯈꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯊꯥꯈꯤ ꯑꯗꯨꯒ ꯑꯃꯅ USSR ꯒꯣꯚꯔꯟꯃꯦꯟꯗ ꯊꯥꯈꯤ ꯑꯗꯨꯕꯨ ꯊꯥꯔꯤꯕ ꯔꯤꯄꯣꯔꯠ ꯑꯅꯤꯗꯨꯗꯤ ꯃꯥꯟꯅꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯜ ꯁꯥꯁꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯏꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯁꯥꯁꯇ꯭ꯔꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯔꯕ ꯃꯇꯨꯡꯗꯗꯤ ꯗꯥꯏꯔꯤ ꯑꯗꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯥꯁꯇ꯭ꯔꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯝꯃꯝꯗꯥꯏ ꯃꯇꯝꯗ ꯊꯛꯂꯤꯕ ꯃꯥꯒꯤ ꯁꯪꯒꯣꯝ ꯍꯥꯞꯄ ꯐ꯭ꯂꯥꯛꯁ ꯑꯗꯨꯁꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯅꯟꯅ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯪꯒꯣꯝ ꯌꯥꯎꯕ ꯐ꯭ꯂꯥꯛꯁ ꯑꯗꯨꯗ ꯃꯈꯨꯠꯅ ꯍꯟꯅ ꯍꯟꯅ ꯊꯤꯟꯈꯤ ꯒꯪꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯐ꯭ꯂꯥꯛꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯍꯨ ꯌꯥꯎꯕ ꯁꯪꯒꯣꯝꯅꯤ ꯍꯥꯏꯗꯨꯅ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯁꯇ꯭ꯔꯤꯅ ꯁꯪꯒꯣꯝ ꯌꯥꯎꯕ ꯐ꯭ꯂꯥꯛꯁ ꯑꯗꯨꯗ ꯃꯈꯨꯠ ꯍꯟꯅ ꯍꯟꯅ ꯊꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯊꯦꯡꯅꯩ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯦꯛꯁꯄꯔꯠ IACꯅ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤ ꯃꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯊꯛꯂꯤꯕ ꯁꯪꯒꯣꯝ ꯑꯗꯨꯗ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯍꯤꯗꯥꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯐꯖꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯕꯅꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯈꯣꯏꯅ ꯄꯥꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯒꯅꯤ ꯒꯪꯒꯥꯔꯥꯝꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯐ꯭ꯂꯥꯛꯁ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯪꯒꯣꯝ ꯑꯗꯨꯗꯤ ꯁꯥꯁꯇ꯭ꯔꯤꯅ ꯊꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯪꯒꯣꯝ ꯑꯗꯨꯗ ꯍꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯗꯤ ꯁꯥꯁꯇ꯭ꯔꯤ ꯃꯇꯣꯝꯗꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯥꯁꯇ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯛꯁ ꯑꯗꯨꯗ ꯃꯈꯨꯠꯅ ꯍꯟꯅ ꯍꯟꯅ ꯊꯤꯜꯂꯤꯕꯗꯣ IACꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯤꯁꯇꯔꯤꯌꯥꯟ ꯑꯃꯒꯤ ꯃꯊꯧꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯏꯁꯤꯜꯍꯧꯕ ꯑꯗꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯍꯤꯁꯇꯔꯤꯌꯥꯟ ꯑꯃꯅ ꯏꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃꯃꯝ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯤ ꯁꯥꯁꯇ꯭ꯔꯤꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯐ꯭ꯂꯥꯛꯁꯇ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤꯒ ꯃꯍꯥꯛꯅ ꯁꯤꯕ ꯑꯗꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕꯒꯦ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯅꯤꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯊꯤꯜꯂꯝꯕ ꯌꯥꯏ IACꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅ ꯆꯍꯤ 50 ꯍꯦꯟꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯍꯤꯁꯇ꯭ꯔꯤ ꯑꯁꯤꯕꯨ ꯏꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯛꯈꯤꯗꯦ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯌꯟ ꯃꯌꯥꯝ ꯌꯥꯅꯗꯨꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯅꯕ ꯑꯃ ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ ꯁꯥꯁꯇ꯭ꯔꯤꯕꯨ ꯀꯩꯗꯧꯕꯒꯤ ꯕꯪꯒ꯭ꯂꯣꯗ ꯊꯝꯃꯤꯕꯅꯣ ꯃꯉꯣꯟꯗ ꯑꯣꯛꯁꯤꯖꯦꯟ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯥꯅ ꯐ꯭ꯂꯥꯛꯁꯇ ꯃꯈꯨꯠ ꯊꯤꯜꯂꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯗꯨꯅ ꯂꯩꯔꯦ NGOꯒꯤ ꯏꯟꯗꯤꯔꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯈꯣꯏ ꯍꯤꯁꯇꯣꯔꯤꯌꯟ ꯃꯌꯥꯝ ꯌꯥꯅꯔꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯃꯤꯇꯤꯡ ꯇꯧꯔꯤꯕꯁꯦ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯅꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯋꯥꯍꯪꯗꯤ ꯁꯥꯁꯇ꯭ꯔꯤꯅ ꯁꯪꯒꯣꯝ ꯊꯛꯈꯤꯕ ꯐ꯭ꯂꯥꯛꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯐꯣꯔꯦꯟꯁꯤꯛ ꯇꯦꯁ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯒꯪꯒꯥꯔꯥꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯀꯃꯥꯏꯅ ꯇꯦꯁ ꯇꯧꯗꯣꯏꯅꯣ ꯐ꯭ꯂꯥꯛꯁ ꯑꯗꯨꯗꯤ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ ꯐ꯭ꯂꯥꯛꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯗꯥꯏꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯔꯁꯅꯦꯜ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯗꯥꯏꯔꯤꯁꯨ ꯄꯨꯟꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯔꯦꯀꯣꯔꯗꯀꯤ ꯑꯣꯝꯀꯥꯔꯅ ꯍꯥꯏꯔꯛꯏ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯃꯥꯡꯍꯜꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯇꯥꯛꯂꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯍꯤꯁꯇ꯭ꯔꯤꯒꯤ IACꯅ ꯑꯃꯨꯛ ꯌꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯏꯕꯤꯗꯦꯟꯁ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯁꯔꯀꯥꯔꯗꯒꯤ ꯂꯥꯛꯄ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯁꯔꯀꯥꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯞꯅ ꯇꯞꯅ ꯈꯪꯅꯔꯛꯄ ꯍꯧꯔꯛꯂꯦ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯤꯇꯤꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕ ꯊꯥꯡꯕ ꯑꯃꯨꯛ ꯍꯧꯅꯔꯛꯈꯤ ꯃꯌꯥꯝ ꯂꯥꯡꯅꯔꯤꯕ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯄꯥꯊꯤꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯑꯁꯤꯗꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯧꯔꯦ ꯃꯌꯥꯝꯅꯁꯨ ꯌꯥꯅꯔꯦ ꯑꯗꯨꯕꯨ ꯔꯤꯄꯣꯔꯠ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯅꯅꯕꯒꯤ ꯄ꯭ꯔꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛꯅꯤ ꯍꯥꯏꯕꯗ ꯂꯩꯔꯤ ꯔꯥꯒꯤꯅꯤꯅ ꯏꯪꯅ ꯇꯞꯅ ꯍꯪꯂꯛꯏ ꯀꯔꯝꯕ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯅꯣ ꯆꯨꯝꯃꯦ ꯍꯥꯏꯔꯤꯕꯁꯦ ꯔꯥꯒꯤꯅꯤꯅ ꯃꯈꯨꯠꯇ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯑꯅꯤ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯁꯦꯝꯈꯤꯕ ꯔꯤꯄꯣꯔꯠ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯑꯗꯨꯒ ꯑꯃꯅ USSRꯗ ꯊꯥꯈꯤ ꯍꯥꯏ
ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯔꯦꯀꯣꯔꯗ ꯑꯅꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯅꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯗꯤ ꯔꯦꯀꯣꯔꯗ ꯑꯅꯤ ꯑꯗꯨ ꯃꯥꯟꯅꯗꯦ ꯔꯦꯀꯣꯔꯗ ꯑꯃꯗꯅ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗꯕ ꯑꯗꯨ ꯏꯟꯐꯥꯛ ꯃꯥꯏꯑꯣꯀꯥꯔꯗꯤꯑꯣꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯔꯤꯄꯣꯔꯠꯇꯅ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗꯕ ꯑꯗꯨ ꯃꯥꯏꯑꯣꯀꯥꯔडियल ꯏꯟꯐ꯭ꯔꯥꯛꯁꯟꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯔꯤꯄꯣꯔꯠ ꯑꯅꯤ ꯑꯁꯤ ꯀꯝꯗꯧꯅ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕꯅꯣ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯅꯤ ꯑꯗꯨ ꯒꯪꯒꯥꯔꯥꯝꯗ ꯌꯦꯡꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯔꯤꯄꯣꯔꯠ ꯑꯃꯗꯅ ꯁꯥꯁꯇ꯭ꯔꯤꯕꯨ ꯂꯥꯏꯀꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯂꯨꯀꯣꯁ ꯑꯃꯗꯤ ꯑꯦꯗ꯭ꯔꯤꯅꯦꯂꯤꯟ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯣꯇꯥꯁꯤꯌꯝ ꯀ꯭ꯂꯣꯔꯥꯏꯗ ꯀꯥꯞꯈꯤ ꯍꯥꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗꯅ ꯒ꯭ꯂꯨꯀꯣꯁ ꯑꯦꯗ꯭ꯔꯤꯅꯦꯂꯤꯟ ꯑꯃꯗꯤ ꯀꯦꯜꯁꯤꯌꯝ ꯀ꯭ꯂꯣꯔꯥꯏꯗ ꯀꯥꯞꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯅꯤꯁꯤꯗꯤ ꯌꯥꯝꯅ ꯈꯦꯟꯅꯕ ꯍꯤꯗꯥꯛꯅꯤ ꯒꯪꯒꯥꯔꯥꯝꯅꯁꯨ ꯆꯨꯝꯃꯤ ꯍꯤꯗꯥꯛ ꯑꯅꯤꯁꯤ ꯌꯥꯝꯅ ꯈꯦꯟꯅꯩ ꯍꯥꯏꯔꯛꯏ ꯑꯥꯏꯑꯦꯁꯤꯅ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯃꯤꯁꯇꯦꯛꯅꯤ ꯃꯔꯝꯗꯤ ꯔꯁꯤꯌꯥ ꯃꯔꯣꯟꯗ ꯀꯦꯜꯁꯤꯌꯝ ꯑꯃꯗꯤ ꯄꯣꯇꯥꯁꯤꯌꯝ ꯑꯁꯤ ꯀꯥꯂꯤ ꯑꯃꯗꯤ ꯀꯥꯜꯁꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯋꯥꯍꯩ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯥꯗ ꯄꯤꯔꯛꯂꯤꯕ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗꯗꯤ ꯁꯨꯝꯅ ꯈꯛꯇꯒꯤ ꯗꯥꯛꯇꯔ 6 ꯈꯛꯇꯪꯅ ꯁꯥꯏꯟ ꯇꯧꯈꯤ ꯗꯥꯛꯇꯔ 2 ꯑꯃꯗꯤ ꯁꯥꯏꯟ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 6ꯒꯤ ꯃꯇꯨꯡꯗ ꯁꯦꯝꯈꯤꯕ ꯔꯁꯤꯌꯥꯗ ꯄꯤꯒꯗꯧꯔꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗꯗꯤ ꯗꯥꯛꯇꯔ 9 ꯃꯛꯅ ꯁꯥꯏꯟ ꯇꯧꯈꯤ ꯗꯥꯛꯇꯔ 9 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯗꯥꯛꯇꯔ ꯌꯦꯔꯦꯃꯦꯟꯀꯣꯁꯨ ꯌꯥꯎꯅ ꯁꯥꯏꯟ ꯇꯧꯈꯤ ꯗꯥꯛꯇꯔ ꯌꯦꯔꯦꯃꯦꯟꯀꯣꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯇꯝ ꯑꯗꯒꯤ USSR ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥꯒꯤ ꯄ꯭रीमिꯌꯔ ꯑꯗꯨꯗ ꯔꯤꯄꯣꯔꯠ ꯄꯤꯁꯤꯜꯂꯨꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯄ꯭रीमिꯌꯔ ꯑꯗꯨꯅ ꯗꯥꯛꯇꯔ ꯌꯦꯔꯦꯃꯦꯟꯀꯣꯗ ꯍꯪꯈꯤ ꯁꯥꯁꯇ꯭ꯔꯤꯗ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯍꯤꯗꯥꯛ ꯀꯥꯞꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯤꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯌꯦꯔꯦꯃꯦꯟꯀꯣꯅ ꯄ꯭रीमिꯌꯔꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯁꯥꯁꯇ꯭ꯔꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯕ ꯉꯝꯂꯝꯒꯗꯕꯅꯤ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯦꯔꯦꯃꯦꯟꯀꯣꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯌꯦꯔꯦꯃꯦꯟꯀꯣꯅ ꯆꯤꯡꯅꯩ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯥꯁꯇ꯭ꯔꯤꯕꯨ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯗ ꯊꯥꯔꯛꯂꯤꯕ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯌꯦꯔꯦꯃꯦꯟꯀꯣꯅ ꯁꯥꯏꯟ ꯇꯧꯈꯤꯗꯕ ꯑꯗꯨ ꯔꯥꯒꯤꯅꯤꯒꯤ ꯑꯁꯨꯛ ꯀꯨꯞꯊꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯇꯣꯞ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟ ꯀꯌꯥ ꯑꯁꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯅꯟꯅ ꯍꯪꯂꯛꯏ ꯑꯁꯤꯒꯨꯝꯂꯕ ꯃꯔꯨꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯂꯧꯔꯛꯂꯤꯕꯅꯣ ꯔꯥꯒꯤꯅꯤꯅ ꯑꯅꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯨꯝꯕ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ IASCꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯁꯥꯁꯇ꯭ꯔꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯈꯤꯕ ꯑꯗꯨ ꯂꯥꯟꯒꯗꯧꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯥꯒꯤꯅꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯏꯟꯠ ꯑꯗꯨ ꯀꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯥꯒꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯐꯦꯛ ꯅ꯭ꯌꯨꯁ ꯏꯕꯗ ꯃꯃꯤꯡ ꯆꯠꯂꯝꯕꯤ ꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯅꯪ ꯅꯇꯣꯝꯗ ꯅꯠꯇꯦ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯏꯔꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯍꯤꯁꯇ꯭ꯔꯤ ꯈꯪꯂꯤꯕ ꯑꯁꯤ ꯅꯪ ꯅꯇꯣꯝꯗꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯒꯅꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯒꯤꯅꯤꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ IASCꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯁꯤ ꯍꯥꯏꯈꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯏꯕꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯄꯣꯟꯗꯤꯆꯦꯔꯤꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯝꯕ ꯒꯚꯔꯅꯔ ꯃꯥꯜꯀꯥꯅꯤꯅ ꯏꯕ ꯂꯥꯏꯔꯤꯛꯅꯤ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯐꯝ ꯐꯝꯕ ꯃꯇꯝꯗ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯔꯤꯄꯣꯔꯠ ꯑꯃ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯄꯤꯈꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯦꯗꯤꯀꯦꯜ ꯔꯦꯀꯣꯔꯠ ꯑꯃꯗꯤ ꯔꯤꯄꯣꯔꯠꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯔꯦꯀꯣꯔꯠꯁꯤꯡ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯂꯞ ꯃꯥꯡꯈꯤ NGOꯒꯤ ꯏꯟꯗꯤꯔꯥꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯔꯀꯥꯔ ꯑꯃꯅ ꯔꯦꯀꯣꯔꯠꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤꯅ ꯀꯅꯥꯅ ꯊꯤꯕ ꯐꯪꯒꯗꯧꯔꯤ ꯃꯌꯥꯝ ꯈꯟꯅꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯏꯚꯤꯗꯦꯟꯁ ꯑꯃꯗꯤ ꯃꯌꯥꯝꯅ ꯌꯥꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤನ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯈꯟꯅꯔꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯦꯝꯕꯔꯁꯤꯡꯅ ꯋꯥꯔꯤ ꯃꯈꯥ ꯈꯟꯅꯕ ꯗꯤꯕꯦꯠ ꯇꯧꯕ ꯄꯥꯝꯂꯒꯗꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯣ ꯍꯥꯏꯔꯛꯈꯤ ꯃꯤꯑꯣꯏ 2-3 ꯑꯃꯗꯤ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥ ꯑꯗꯨ ꯃꯈꯥ ꯆꯠꯊꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯈꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡ ꯍꯧꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯔꯛꯂꯤꯕ ꯖꯖ ꯑꯗꯨꯁꯨ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯈꯤ ꯖꯖ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡ ꯅꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯪꯂꯦ ꯁꯥꯁꯇ꯭ꯔꯤꯒꯤ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯆꯃꯝꯅꯕ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯖꯠ ꯂꯩꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯕ ꯃꯇꯝꯗꯗꯤ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯖꯖ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯒꯤꯅꯤꯅ ꯇꯥꯁꯀꯦꯟꯗ ꯆꯠꯇꯨꯅ ꯃꯨꯛꯇꯥꯔ ꯎꯅꯔꯤꯉꯩꯗ ꯂꯣꯟꯅ ꯐꯣꯇꯣ ꯀꯥꯞꯍꯧꯕ ꯐꯣꯇꯣ ꯈꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯥꯒꯤꯅꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤꯅ ꯄꯔꯁꯅꯦꯜ ꯑꯦꯁꯤꯁꯇꯦꯟꯠ PA ꯑꯣꯏꯔꯤꯕ ꯏꯝꯔꯥꯟꯗ ꯍꯥꯏꯔꯛꯏ ꯏꯝꯔꯥꯟ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯅꯪ ꯀꯔꯤ ꯀꯔꯤ ꯈꯪꯕꯒꯦ ꯏꯝꯔꯥꯟꯅ ꯍꯥꯏꯔꯛꯏ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯨꯒ ꯃꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯁꯦꯡꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯥꯁꯇ꯭ꯔꯤꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯂꯥꯟꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒ ꯂꯥꯟ ꯊꯣꯛꯅꯔꯝꯗꯕ ꯇꯥꯔꯕꯗꯤ ꯂꯥꯟ ꯇꯧꯅꯔꯝꯂꯣꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯔꯤꯕ ꯑꯁꯤ ꯊꯥꯒꯠꯅꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯇꯥꯁꯀꯦꯟꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯣꯏꯔꯕ
ꯃꯇꯨꯡꯗ ꯁꯤꯔꯝꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯅꯤꯡꯁꯤꯡꯅꯔꯝꯒꯗ꯭ꯔꯥ? ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯀꯥꯎꯅꯈ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗꯤ ꯄꯥꯀꯤꯁꯇꯥꯟꯒ ꯂꯥꯟ ꯁꯣꯛꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯥꯌꯣꯛꯇ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯑꯃ ꯄꯥꯁ ꯇꯧꯈꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯄꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗꯦ, ꯐꯝ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯇꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯁꯥꯁꯇ꯭ꯔꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯉꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯒꯤ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯕꯨ ꯋꯥꯔꯦꯞ ꯑꯃꯠꯇ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯂꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯑꯐꯕ ꯑꯗꯨ ꯈꯛꯇ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯏꯝꯔꯥꯟ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯐꯦꯛ ꯅ꯭ꯌꯨꯁ ꯏꯔꯝꯃꯤ, ꯑꯣꯏꯗ ꯄꯥꯗꯕ ꯅ꯭ꯌꯨꯁ ꯀꯌꯥ ꯑꯃ ꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯤꯡꯍꯧꯗꯕ ꯇꯥꯔꯕꯗꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯝꯔꯥꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯝꯔꯥꯟ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯥꯁꯀꯦꯟꯗ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯕ ꯏꯁꯄꯥꯏ ꯑꯃꯒ ꯎꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯗꯤ ꯅꯪꯁꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯐꯖꯅ ꯁꯦꯟꯅꯕ ꯉꯝꯕ ꯃꯤꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯗ ꯏꯝꯔꯥꯟ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯀꯟꯐꯔꯦꯟꯁ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯨꯅꯤꯜ ꯁꯥꯁꯇ꯭ꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯇꯥꯁꯀꯦꯟ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯁꯇ꯭ꯔꯤꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯀꯤꯁꯇꯥꯟꯒ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯏꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯕꯕꯥꯗ ꯄꯥꯎ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅꯗꯤ ꯅꯣꯛꯂꯗꯨꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯅ ꯏꯟꯗꯤꯌꯥ ꯌꯧꯔꯛꯄ ꯐꯥꯎꯕꯗ ꯉꯥꯏꯔꯝꯃꯨ, ꯑꯩꯅ ꯏꯟꯗꯤꯌꯥ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯄꯥꯎ ꯑꯃ ꯂꯩꯔꯤ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯤꯌꯥꯝꯗ ꯍꯦꯛ ꯇꯥꯍꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯥꯎꯅꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯄꯣꯔꯠ ꯇꯧꯅꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯕꯥꯅ ꯃꯤꯌꯥꯝꯗ ꯍꯥꯏꯒꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ, ꯁꯥꯁꯇ꯭ꯔꯤꯅ ꯃꯌꯥꯝꯗ ꯇꯝꯒꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯑꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯃ ꯎꯠꯂꯛꯈꯤ꯫ ꯐꯣꯇꯣ ꯑꯗꯨꯗ ꯇꯥꯁꯀꯦꯟꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯗ ꯇꯤꯜꯂꯤꯕ VIPꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ VIPꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯩ ꯑꯁꯤꯅ ꯌꯥꯝꯅ ꯄꯣꯡꯊꯣꯡꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯐꯦꯛ ꯅ꯭ꯌꯨꯁꯅꯤ꯫ ꯔꯦꯀꯣꯔꯗꯀꯤ ꯑꯣꯝꯀꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯗꯨꯗꯗꯤ ꯐꯣꯇꯣ ꯑꯦꯗꯤꯇꯤꯡ ꯇꯧꯕ ꯐꯣꯇꯣꯁꯣꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯃꯗ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀ ꯇꯥꯁꯀꯦꯟꯗ ꯎꯅꯗꯨꯅ ꯇꯥꯁꯀꯦꯟ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯗꯤ ꯂꯩꯈꯤ꯫ ꯑꯩ ꯑꯁꯤꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯐꯦꯛ ꯅ꯭ꯌꯨꯁꯅꯤ꯫ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯇꯤ 1945ꯗ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯔꯛ ꯊꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯇꯤ ꯃꯍꯥꯛꯅ ꯇꯣꯡꯈꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯀ꯭ꯔꯥꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯨꯐ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯅꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯟꯇꯤꯁꯠ ꯍꯣꯃꯤ ꯕꯥꯕꯥ, ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯅꯅꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯍꯧꯗꯣꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯑꯁꯤ 1970ꯒꯤ ꯃꯇꯝꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯣꯃꯤ ꯕꯥꯕꯥꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯇꯣꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯆꯤꯡꯅꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩ ꯑꯁꯤꯅ ꯌꯥꯝꯅ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯣꯝꯀꯥꯔꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯤꯛ ꯑꯁꯤ CIAꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕ ꯀ꯭ꯔꯥꯎꯋꯤꯅ ꯏꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯖꯣꯀꯔ ꯃꯥꯟꯕ ꯕꯥꯕꯥ ꯑꯃ ꯍꯥꯠꯄꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯁꯥꯟꯇꯤ ꯂꯩꯔꯕꯅꯤ꯫ ꯄ꯭ꯔꯇꯥꯞꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯆꯥꯎꯈꯠꯇꯕ, ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯗꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯥꯏꯟꯇꯤꯁꯠ ꯑꯃ ꯍꯥꯠꯂꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯑꯣꯝꯀꯥꯔꯅ ꯍꯥꯏꯔꯛꯏ, CIAꯒꯤ ꯑꯣꯐꯤꯁꯥꯔ ꯀ꯭ꯔꯥꯎꯋꯤꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯃꯛꯅꯁꯨ ꯅꯪꯅ ꯍꯧꯖꯤꯛ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯃꯉꯣꯟꯗ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯥꯎꯋꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯟꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯨꯔꯨꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯂꯩ꯫ ꯂꯨꯆꯤꯡꯕ ꯑꯗꯨ ꯑꯄꯪꯕꯁꯨ ꯃꯥꯜꯂꯤ, ꯃꯍꯥꯛꯅ ꯇꯨꯄꯤ ꯄꯛꯇꯕ ꯐꯖꯗꯕ ꯑꯃꯁꯨ ꯎꯞꯄꯤ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯖꯣꯀꯔ ꯃꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯕꯥꯕꯥ ꯑꯃꯒ ꯄꯨꯟꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯂꯩꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯁꯨ ꯔꯤꯄꯣꯔꯠ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯍꯥꯏꯕꯁꯤ ꯑꯣꯏꯕ ꯌꯥꯗꯕꯅꯤꯅ ꯖꯣꯀꯔ ꯃꯥꯟꯕ, ꯇꯨꯄꯤ ꯃꯑꯣꯡ ꯆꯥꯗꯕ ꯎꯞꯄ, ꯑꯄꯪꯕ ꯃꯥꯟꯕ, ꯁꯟꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯨꯔꯨꯝꯕ ꯂꯤꯗꯔ ꯑꯗꯨꯒ ꯕꯥꯕꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯛꯄ ꯇꯥꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯕꯥ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯗꯥꯛꯇꯔ ꯍꯣꯃꯤ ꯕꯥꯕꯥꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯇꯨꯄꯤ ꯎꯞꯄ, ꯑꯄꯪꯕ ꯃꯥꯟꯕ, ꯁꯟꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯨꯔꯨꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯦꯇꯥ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯑꯁꯤꯅꯤ꯫ ꯀꯟꯐꯔꯦꯟꯁꯇ ꯌꯥꯎꯔꯤꯕ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯑꯣꯝꯀꯥꯔꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯈꯨꯠꯁꯥꯎꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯑꯄꯪꯕ ꯃꯥꯟꯕ ꯃꯤꯅꯤꯁꯇꯔ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯅꯤ꯫ ꯑꯣꯝꯀꯥꯔꯅ ꯑꯃꯨꯛ ꯀ꯭ꯔꯥꯎꯋꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯏꯔꯤꯕ ꯑꯗꯨ ꯄꯥꯔꯛꯈꯤ꯫ ꯀ꯭ꯔꯥꯎꯋꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯂꯤ, ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔꯤꯕꯨꯁꯨ ꯊꯣꯝꯗꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯅ ꯕꯥꯕꯥ ꯑꯗꯨꯁꯨ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫
America ki official amana India bu karamba miyeng de yeng li haiba wafam asi khangnarakpa matamda committee gi member sing aduna America bu chai chai duna ngangnarakhi America gi matawoduda makhoi bu lanthingna bu ngamkhidaba India bu su chai duna ngangli America na India bu asuk usitana tawraba asi fawbada ngasi fawbada India na America bu marup amani khanduna America na haiba khudimak yari America gi officer ama VIP ma lakpa matamda makhoi bu red carpet thaduna leiba asida taramna okli America na asiguma thabak tawroi haiduna America support toba khara amasu leiri committee gi member sing adu makhoi masen onsinaduna amuk marai toba honakhre mayam maraktagi ahal oiraba just aduna hairi Krawi hariba nupa adu CIA dagi retire tawraba matungda mahaki mafamda leramba sakti amadi mahaki tawba ngamba sing adu loinamak mangkhre maram aduna mahakna matam amada mahakna pairamba power amadi mahakpu miyamna masak khangnaramba adu amuk hana phangnanabagi damakta mahakna mahaki lairikta oida padaba wa kaya ama isinba soidaramaki oiramgani miyoiba mana masagi ijat kanjanaba amadi masagi ijat ki damakta tawba ngamloidaba thaba amatta leite mathangi sinda Ragini na mayumda halakpa matamdadi mahaki mayum mamangda police mayam leptuna ngai leramle Ragini na imung changlakpa matamdadi mahaki nupa Imrana Ragini gi kaada leriba poche singadu phaktuna kari yauribage haiduna kwathi thi lerami Ragini na yamna sauna harai police ki order matung ina nang aigi inakta lakpa yadabani Imrana sauna hogalaktuna Ragini bu makhori paiduna phaglangda namsilami aduga harai nangna hojik thengnariba lana du nangna kari sungamloidaba lani kari gumba akhoi gi apambagi mayokta nangna lepa tarabadi matam maduda nangbu kanbiba kanamta nangamloi Ragini na yamna sauna harai nangdi home minister gi huini Imrana asau buhulunena Ragini mamaida khupangna kanna tharami aduga harai mafam asida leiriba police sing asina nangbu pung kunmari chupa chenaduna legani Ragini mayumda lejarabasu mahakti jail da leibaga chap manare mathangi sinda home minister gi mayumda achoba function ama torami function aduda committee da yauriba Pratap laklaga harai NGO gi Indira du aikhoi gi mayokta wangang balep nanaba amadi aikhoi da support tongnanaba gi damakta mahaki NGO singi mathakta income tax na inquiry chathariba du lauthok pirasi committee du da yauriba sarkar gi maiketi gi lakpa miyo sing aduna home minister ga unaduna magi apamba amadi ojaba fangnanaba home minister da wanomli tanja sida Ragini su party du da lakhi adubu home minister gi gar sing aduna di Ragini bu party manung adu da changhalamde adubu mamai da home minister tholaktuna mahana kaubani harakpadagi makhoi ani unarami Ragini na home minister da harai haujuk phawa aibu hatriba kari maramgino minister na harai aikhoi di adugumba tawba mi nate aikhoi di lo ngak na chatpa mi ngaktani ado Ragini kari maramgi damaktano nang na dyamna kiribado nangbu kari aranba tawrurabage Ragini na home minister da mamit khana yengladuna harai aranba thabak tawba mi khaktani mi kidribase nakhoi phamnaiba sing loktuna duna nasagi ojaba kharagi damakta shastri hatkibani home minister na thawai isa sadana harai shastri kamdongna sikhibage habadudi nakhoi committee na thijaliba Ragini na harai madudi mayam mamangda utchaibani miyam sawbu phangnaba tawsinaba tatni home minister na harai haukiba thodo wathoksinda haukiba da tawkiba thabak sing aduda chum senaduna leiba tarabadi leiba asi kamdongna chawkhat khongthang lambida chatkadori Ragini na mu harai haukiba thodok sing adu losinanaba haiduna phana losinba tarabasu phana na thaiduna chatpa tarabasu noma natraga nomadi aikhoi gi lambida soidana maki amuk hana lakhigani Ragini na musu yamna sauna minister da yengna duna harai nangna aigi protection gi mingda aingonda police na sena duna lehaliba adu karigino haifa ai khangi maram maduna nangna aingonda piriba protection adu aina yade haiduna isa itomda reject tawjare hairamaga mafam madudagi sauna chatki mathangi committee gi meeting da shastri gi machanupa Anil na video recording amada asumna hairi prime minister na laikhidaba adugi matangda aikhoi gi imung manungda su yamna chingnaba phauki shastri na laikhidraba matungda mahaki personal doctor oramba Dr. Chu magi nupi anganga loinena ikui guidana gari accident amada sikhi adubu gari accident adugi maramda inquiry amata tawkhide thaudo asigi matung ikan kanadana Prime Minister Lal Bahadur Shastri gi personal assistant oramba Ramnath hariba nupa adusu gari accident ama thoki adubu maraiba fabdagi hinghore masi matungda ikui guidana amuksu anirak suboina accident ama thoki accident aduda mahak makhom khutekpadagi soinaiba oina matam khara leramaga ikui guidana mahaksu adum sikhre Ragini na amuk makha tarai Shastri laikhidaba matam aduda mamilmangna uhoba miyoi ani adu matam ikan kanadana gari accident da loina mak sikhi aduga makhoi ani sikhibagi maramda ngasi phawbada kanamtana inquiry amata tawkhide Gangaram na harai tanja sidi onthongna chana kreda masidi science na phawba explain tawba ngamloidaba tanja khuchana amani Ragini ne puthorakliba point sing asigi matungda committee gi member sing aduna asiguma thodo wathok sing asida intelligence department na karisi yengsin khidabra haibagi wahang pahang oina kanna tawnarakhi intelligence ki ananna ningba kaibaga loinana mathwai nungai taba sakpham da harai
ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯀꯨꯞꯄ ꯔꯤꯄꯣꯔꯠꯇꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯗ ꯁꯕꯃꯤꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯕꯃꯤꯠ ꯇꯧꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯕꯒꯦ ꯔꯤꯇꯥꯌꯔ ꯖꯖ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀꯦꯁ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯀꯦꯁ ꯑꯗꯨꯒꯤ ꯋꯤꯠꯅꯦꯁ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯃꯥꯡꯈꯤꯕ ꯇꯥꯔꯕꯁꯨ ꯃꯔꯥ ꯂꯩꯔꯦ ꯈꯪꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯗꯟꯗꯤ ꯄꯤꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯋꯥꯐꯝ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯁꯥꯔꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤꯗꯤ ꯁꯥꯁꯇ꯭ꯔꯤꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈꯤ ꯑꯗꯨꯕꯨ ꯏꯕꯤꯗꯦꯟꯁ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯋꯤꯠꯅꯦꯁ ꯋꯥꯠꯄꯗꯒꯤ ꯀꯦꯁ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯌꯥꯗꯕꯅꯤ ꯁꯥꯁꯇ꯭ꯔꯤ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕꯁꯤ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯖꯖ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦ ꯇ꯭ꯔꯤꯄꯥꯊꯤꯅ ꯑꯃꯨꯛ ꯀꯃꯤꯇꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯂꯨ ꯇ꯭ꯔꯤꯄꯥꯊꯤꯅ ꯑꯃꯨꯛ ꯔꯥꯒꯤꯅꯤ ꯀꯧꯁꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯨꯝꯂꯕ ꯅꯃꯥꯟꯅꯕ ꯃꯁꯦꯟ ꯉꯥꯡꯅꯒꯗꯕ ꯋꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯡꯉꯛꯀꯅꯨ ꯂꯩꯕꯥꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕ ꯌꯥꯔꯣꯏ NGOꯒꯤ ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯄꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯁꯤꯡꯊꯥꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯁꯪꯒꯣꯝ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯍ꯭ꯋꯥꯏꯠ ꯔꯤꯚꯣꯂꯨꯁꯟ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯥꯁꯇ꯭ꯔꯤꯅ ꯍꯧꯗꯣꯛꯂꯝꯕꯅꯤ ꯁꯥꯁꯇ꯭ꯔꯤꯅ ꯍꯧꯗꯣꯛꯂꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯅꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯦ ꯏꯟꯗꯤꯔꯥꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅ 2 ꯑꯣꯛꯇꯣꯕꯔ ꯑꯁꯤ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯇ꯭ꯔꯤꯄꯥꯊꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯔꯥ ꯅꯍꯥꯛꯀꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯔꯤꯕꯗꯣ ꯃꯁꯤꯔꯥ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯏꯟꯗꯤꯔꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯈꯪꯂꯦ ꯁꯥꯁꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕꯗꯅ ꯇꯥꯁꯀꯤꯟꯗ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯃꯇꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯁꯥꯁꯇ꯭ꯔꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯑꯃꯗꯤ ꯁꯥꯁꯇ꯭ꯔꯤꯕꯨ ꯀꯥꯎꯈꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯑꯁꯤꯕꯅꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯄ꯭ꯔꯇꯥꯞꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯑꯆꯧꯕ ꯂꯩꯕꯥꯛꯅꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯒꯤ ꯂꯩꯕꯥꯛꯅꯤ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯁꯥꯁꯇ꯭ꯔꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯥꯎꯒꯗꯧꯔꯤꯕꯅꯣ ꯔꯥꯒꯤꯅꯤꯅ ꯈꯨꯝꯂꯛꯏ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤꯗꯤ ꯅꯠꯇꯕ꯭ꯔꯥ ꯄ꯭ꯔꯇꯥꯞꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯒꯤꯅꯤ ꯐꯨꯔꯒꯦ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯇꯥꯞ ꯈꯥꯝꯃꯤ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯂꯥꯎꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯩ ꯌꯦꯠꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯃꯊꯪꯒꯤꯁꯤꯡꯗ ꯔꯥꯒꯤꯅꯤꯅ ꯋꯥꯀꯤꯡ ꯆꯦꯜꯂꯤꯉꯩ ꯃꯇꯝꯗ ꯃꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯑꯥꯔꯇꯤꯀꯜ ꯄꯤꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯏꯝꯁ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨꯒꯤ ꯑꯦꯗꯤꯇꯔ ꯕꯛꯁꯤꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯥꯁꯇ꯭ꯔꯤꯕꯨ ꯁꯦꯀ꯭ꯔꯦꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯕꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏ ꯀꯃꯤꯇꯤꯗ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯒꯅꯤ ꯃꯍꯥꯛꯅ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯔꯩ ꯌꯦꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯠꯅꯔꯔꯣꯏ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯛꯂꯅꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯕꯛꯁꯤꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯅꯪ ꯑꯃꯨꯛꯇ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯌꯦꯡꯈꯣ ꯔꯥꯒꯤꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯕ ꯐꯣꯇꯣ ꯈꯨꯗꯤꯡꯃꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯅꯩꯅꯔꯝꯃꯤ ꯃꯊꯪꯒꯤ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯨꯅꯤꯜꯅ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯍꯛꯆꯥꯡꯒꯤ ꯀꯨꯆꯨ ꯑꯗꯨ ꯑꯇꯤꯌꯥ ꯃꯆꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯑꯥꯔꯗꯤꯑꯣꯂꯣꯖꯤꯁ ꯈꯔꯗ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯜꯂꯤꯕ ꯀꯨꯆꯨ ꯑꯃꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯆꯦꯡꯁꯥꯏꯕꯝꯗ ꯂꯩꯔꯤꯕ ꯑꯉꯧ ꯑꯉꯧꯕ ꯗꯥꯛ ꯑꯅꯤ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯁꯥꯁꯇ꯭ꯔꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯁꯥꯁꯇ꯭ꯔꯤ ꯂꯤꯟꯅ ꯆꯤꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯦꯟꯗ ꯏ ꯌꯥꯝꯅ ꯊꯣꯛꯍꯟꯒꯗꯕ ꯍꯨꯒꯨꯝꯕ ꯑꯃ ꯆꯥꯔꯨꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯣꯠ ꯄꯨꯊꯣꯛꯅꯗꯨꯅ ꯑꯃꯅ ꯍꯥꯏꯕ ꯇꯥꯟꯅꯗꯅ ꯂꯥꯎꯅꯔꯤ ꯑꯗꯨꯕꯨ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯥꯂꯝ ꯑꯦꯌꯔꯄꯣꯔꯠꯇ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯃꯨꯁꯤꯜꯂꯦ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯄꯣꯝꯂꯤ ꯇꯧꯗꯨꯅꯁꯨ ꯂꯥꯛꯑꯦ ꯍꯥꯏꯔꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯥꯏ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯑꯗꯨ ꯃꯨꯁꯤꯟꯕ ꯅꯠꯇꯦ ꯑꯇꯤꯌꯥ ꯃꯆꯨ ꯆꯪꯈꯤꯕꯅꯤ ꯔꯣꯒꯤ ꯑꯅꯟꯅꯝ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯁꯤꯔꯕ ꯃꯇꯝꯗ ꯄꯠꯊ ꯄꯨꯝꯊꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯀꯨꯆꯨ ꯑꯣꯟꯕꯅꯤ ꯃꯁꯤꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯔꯥꯒꯤꯅꯤꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗꯕꯒꯤ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯑꯁꯤ ꯑꯇꯤꯌꯥ ꯃꯆꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯕꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯥꯞꯈꯤꯕ ꯀꯂꯔ ꯐꯣꯇꯣ ꯑꯃ ꯑꯣꯏꯅ ꯎꯠꯂꯛꯈꯤ
ꯐꯣꯇꯣ ꯑꯗꯨꯗꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯀꯨꯆꯨꯗꯨ ꯃꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯁꯇ꯭ꯔꯤꯒꯤ ꯀꯨꯆꯨ ꯃꯨꯁꯤꯟꯕ ꯑꯁꯤꯇ ꯅꯠꯇꯦ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯊꯥꯡꯅ ꯂꯦꯟꯈꯤꯕꯒꯤ ꯑꯁꯣꯛꯄ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯗꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯔꯦꯀꯣꯔꯗꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯟꯒꯅꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯗꯨ ꯆꯤꯡꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯁꯥꯁꯇ꯭ꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤꯗ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯑꯥꯏꯑꯦꯁꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯃꯥꯟꯅꯕ ꯗꯣꯛꯇꯔ ꯁꯤꯔꯕꯥꯁꯇꯞꯅ ꯃꯍꯥꯛꯀ ꯈꯪꯅꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯗꯣꯛꯇꯔ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯗꯥꯛꯇꯔ ꯑꯅꯤ ꯑꯗꯨꯗꯤ ꯗꯥꯛꯇꯔ ꯂꯤꯌꯝ ꯋꯦꯁ ꯑꯃꯗꯤ ꯗꯥꯛꯇꯔ ꯁ꯭ꯄꯥꯏꯔꯣꯅꯤ ꯗꯣꯛꯇꯔ ꯑꯅꯤꯃꯛꯅꯁꯨ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯁꯥ ꯀꯨꯆꯨ ꯑꯣꯜꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯔꯤꯄꯣꯔꯠꯇ ꯏꯈꯤꯕꯅꯤ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯁꯥꯗ ꯊꯥꯡꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯈꯔꯗꯒꯤ ꯁꯣꯛꯈꯤꯕꯗꯒꯤ ꯏ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕꯗꯨꯅ ꯀꯝꯗꯧꯕ ꯇꯥꯔꯤꯕ ꯑꯥꯏꯑꯦꯁꯁꯤꯅ ꯔꯥꯒꯤꯅꯤꯒꯤ ꯋꯥꯗꯨ ꯀꯛꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯩꯔꯝꯒꯅꯤ ꯑꯗꯨꯒ ꯏ ꯇꯩꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯣꯏꯗꯅ ꯄꯥꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯁꯄꯣꯔꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏ ꯌꯥꯎꯔꯕ ꯐꯨꯔꯤꯠꯁꯤꯡ ꯑꯗꯨ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯑꯣ ꯑꯥꯏꯑꯦꯁꯁꯤꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯄꯦꯖ ꯈꯔ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯔꯒ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯑꯩꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯀ꯭ꯂꯨꯖꯟ ꯄꯤꯔꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯅꯥꯅ ꯏꯕꯅꯣ ꯑꯥꯏꯑꯦꯁꯁꯤꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯌꯥꯝꯅꯁꯨ ꯏꯖꯠ ꯇꯧꯅꯔꯤꯕ ꯖꯔꯅꯦꯂꯤꯁ ꯀꯨꯜꯗꯤꯞ ꯅꯥꯌꯔꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯅꯤ ꯀꯨꯜꯗꯤꯞ ꯅꯥꯌꯔ ꯁꯥꯁꯇ꯭ꯔꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯄ꯭ꯔꯦꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯥꯁꯀꯦꯟꯗ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯥꯏꯑꯦꯁꯁꯤꯅ ꯔꯥꯒꯤꯅꯤꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯗꯨꯗ ꯆꯤꯡꯅꯕ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ USSR ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯝꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯝꯒꯅꯤ NGOꯒꯤ ꯏꯟꯗꯤꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗꯕꯒꯤ ꯃꯇꯨꯡꯗ ꯇꯧꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯗꯨꯗ USSR ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯅꯕ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯈꯤꯗꯦ ꯁꯔꯀꯥꯔꯒꯤ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯔꯛꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯋꯥꯏꯠ ꯄꯦꯄꯔ ꯄꯤꯈ꯭ꯔꯕ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯈꯟꯅꯔꯒꯨꯝꯁꯤ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯋꯥꯏꯠ ꯄꯦꯄꯔ ꯄꯤꯈ꯭ꯔꯕꯗꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯇ꯭ꯔꯤꯄꯥꯊꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯒꯤꯗꯤ ꯋꯥꯏꯠ ꯄꯦꯄꯔ ꯄꯤꯈ꯭ꯔꯕꯗꯤ ꯃꯗꯨꯅ ꯑꯔꯣꯏꯕ ꯋꯥꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤꯗꯤ ꯂꯥꯏꯁꯪꯅꯤ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯪꯂꯛꯏ ꯂꯥꯏꯁꯪ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯄꯤꯕ ꯔꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯗꯨꯒꯤ ꯂꯤꯗꯔꯁꯤꯡꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯍꯟꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯌꯥꯈꯤꯗ꯭ꯔꯤꯕꯅꯣ ꯄ꯭ꯔꯇꯥꯞꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦ ꯃꯌꯥꯝ ꯃꯔꯛ ꯊꯠꯂꯗꯨꯅ ꯑꯣꯝꯀꯥꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯀꯅꯥꯝꯇꯅ ꯄꯤꯗ꯭ꯔꯤ ꯋꯥꯍꯪ ꯑꯗꯨꯗꯤ ꯁꯥꯁꯇ꯭ꯔꯤ ꯂꯩꯈꯤꯗꯕ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯁꯥꯁꯇ꯭ꯔꯤꯗ ꯃꯍꯥꯛꯅ ꯇꯨꯝꯂꯝꯗꯥꯏꯗ ꯊꯛꯄ ꯁꯪꯒꯣꯝ ꯑꯗꯨ ꯀꯅꯥꯅ ꯄꯤꯈꯤꯕꯒꯦ ꯁꯥꯁꯇ꯭ꯔꯤꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯝꯕꯦꯁꯦꯗꯔꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯈꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯝꯕꯦꯁꯦꯗꯔꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯋꯥꯍꯪꯗꯤ ꯒꯪꯒꯥꯔꯥꯝꯅ ꯍꯪꯂꯛꯏ ꯀꯨꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯑꯣꯝꯀꯥꯔꯅ ꯈꯨꯝꯂꯛꯏ ꯖꯥꯟ ꯃꯣꯍꯥꯃꯠ ꯒꯪꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯁꯥꯁꯇ꯭ꯔꯤꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯈꯤꯗꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯈꯤꯗꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯁꯥꯁꯇ꯭ꯔꯤ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯝꯃꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅ ꯍꯨ ꯑꯗꯨ ꯄꯤꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯁꯇ꯭ꯔꯤꯗ ꯁꯪꯒꯣꯝ ꯌꯥꯎꯕ ꯐ꯭ꯂꯥꯛꯁ ꯄꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯪꯒꯣꯝ ꯑꯗꯨꯗ ꯍꯨ ꯍꯥꯞꯄꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯁꯪꯒꯣꯝ ꯄꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯁꯥꯁꯇ꯭ꯔꯤꯗ ꯀꯝꯗꯧꯅ ꯍꯨ ꯌꯥꯎꯕ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯈꯤꯕꯅꯣ ꯒꯪꯒꯥꯔꯥꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯁꯇ꯭ꯔꯤꯗ ꯁꯪꯒꯣꯝ ꯄꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯖꯥꯟ ꯃꯣꯍꯥꯃꯠ ꯖꯥꯟ ꯃꯣꯍꯥꯃꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯁꯇ꯭ꯔꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯁꯥꯁꯇ꯭ꯔꯤꯒꯤ ಚಾನನꯕ ಹಾಯ್ದುನ ಚಾ ಹೆಂಜಾಂಗ್ ಥೋಂಖಿದ್ರಿ ಇಸಿಂಗ್ ಫಾꯎꯕ ಪಿಖಿದ್ರಿ ಅದುಗ ಕರಿ ಮರಂಗಿದಮಕ್ತ ಮಹಾಕ್ನ ನುಮಿತ್ ಅದುದ ಅತಮ್ನನ ಶಾಸ್ತ್ರಿಗಿ ಛಂಗೋಮ್ ಯಾವ ಫ್ಲಾಕ್ಸ್ ಅದು ಪೀರಿಬನೋ ಐಎಸಿನ ಹಾರಯಿ ನಂಗ್ನ ಹಾರಿಬದು ಲಾನ್ಗನಿ 1965 ದ ಶಾಸ್ತ್ರಿನ USSR ದ ಚಟ್ಪ ಮತಂ ಅದುದ ಜಾನ್ ಮೊಹಮ್ಮದ್ನ ಶಾಸ್ತ್ರಿಗಿದಮಕ್ತ ಚಾ ಹೆಂಜಾಂಗ್ ಥೋಂಖಿ ಗಂಗಾರಾಮ್ನ ಅಮು ಹಾರಯಿ ಶಾಸ್ತ್ರಿಗಿ ಪೂಜಾರಿ ರಾಮನಾಥ್ಸು ಲೈರಿ ಅದುಬು ರಾಮನಾಥ್ ಲೈನ ಕರಿ ಮರಂಗಿದಮಕ್ತ ಜಾನ್ ಮೊಹಮ್ಮದ್ನ ನುಂಗಾಂಗ್ ಅದುದ ಶಾಸ್ತ್ರಿದ ಛಂಗೋಮ್ ಪೀರಿಬನೋ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯖꯥꯟ ꯃꯣꯍꯥꯃꯠꯄꯨ ꯑꯇꯣꯞꯄ ꯖꯥꯟ ꯃꯣꯍꯥꯃꯠ ꯑꯃꯅ ꯁꯤꯖꯤꯟꯅꯗꯨꯅ ꯖꯥꯟ ꯃꯣꯍꯥꯃꯠ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯍꯟꯈꯤꯕ ꯃꯥꯜꯂꯤ ISCꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯖꯥꯟ ꯃꯣꯍꯥꯃꯠ ꯍꯥꯏꯔꯤꯕ ꯃꯃꯤꯡꯁꯤ ꯍꯟꯖꯤꯟ ꯄꯟꯗꯨꯅ ꯖꯥꯇꯤ ꯑꯃꯠꯇꯕꯨ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯒꯪꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕꯅꯤ ISCꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ
ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯖꯥꯠ ꯕꯤꯖꯥꯠ ꯅꯥꯏꯕ ꯃꯑꯣꯡꯗ ꯈꯟꯅꯕ ꯑꯃ ꯍꯧꯔꯛꯈꯤ꯫ NGOꯒꯤ ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯃꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯖꯥꯟ ꯃꯣꯍꯥꯃꯗꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯟꯅꯈꯤ꯫ ꯃꯤꯜꯀꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯖꯥꯟ ꯃꯣꯍꯥꯃꯗꯀꯤ ꯆꯤꯡꯅꯕ ꯑꯗꯨ ꯏꯔꯝꯃꯤ꯫ IACꯅ ꯍꯥꯏꯔꯛꯏ ꯃꯜꯀꯥꯅꯤꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯅꯤ, ꯃꯍꯥꯛꯅ ꯏꯅꯤꯡꯕꯗ ꯏꯕ ꯌꯥꯏ꯫ ꯏꯟꯗꯤꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯅꯪꯅ ꯏꯅꯤꯡꯕꯗ ꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ? IACꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯔꯤꯁꯔꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯊꯤꯑꯣꯔꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯔꯝꯕꯅꯣ ꯊꯣꯛꯇꯕꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯦ꯫ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯁꯥꯁꯇ꯭ꯔꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ IAC ꯅꯪꯅ ꯐꯣꯡꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯁꯥꯁꯇ꯭ꯔꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯏ, ꯅꯪꯅ ꯏꯔꯕꯅꯤꯅ ꯆꯨꯝꯃꯦ ꯑꯁꯤꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ? IACꯅ ꯑꯃꯨꯛ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯊꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯦ, ꯀꯅꯥꯅ ꯋꯥꯔꯤ ꯐꯖꯅ ꯂꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯣꯝꯗꯅ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯀꯠꯊꯣꯛꯇꯨꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯏꯅꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯍꯤꯁꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯂꯤꯁꯟꯗꯨꯅ ꯍꯤꯁꯇ꯭ꯔꯤ ꯑꯁꯤ ꯀꯔꯝꯕꯅ ꯑꯁꯦꯡꯕꯅꯣ ꯀꯔꯝꯕꯅ ꯑꯃꯥꯡꯕꯅꯣ ꯈꯪꯍꯟꯗ꯭ꯔꯦ꯫ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯁꯤꯗꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯦꯛꯁꯄꯔꯠ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯁꯤꯅ ꯑꯆꯨꯝꯕꯅꯤ꯫ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯏꯔꯤꯕ ꯍꯤꯁꯇ꯭ꯔꯤ ꯑꯗꯨ ꯇꯨꯡꯗ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯐ ꯄꯨꯊꯣꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯇꯥꯔꯤꯕ? ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯛꯁꯤꯅ ꯔꯥꯒꯤꯅꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯛꯁꯤꯗꯤ ꯃꯁꯛ ꯂꯣꯠꯇꯨꯅ ꯕꯨꯗꯙꯤꯁꯠ ꯃꯣꯡ ꯑꯃ ꯑꯣꯏꯅ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯕꯛꯁꯤꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯟ ꯉꯝꯕꯒꯤ ꯌꯥꯅꯆꯦ ꯁꯥꯏꯟ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯐꯣꯔꯦꯟ ꯂꯩꯕꯥꯛ ꯑꯃꯗ ꯁꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯕ ꯃꯇꯝꯗ CBI ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ ꯑꯃꯠꯇꯅ ꯊꯤꯖꯤꯟꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯅꯁꯨ ꯐꯣꯔꯃꯦꯜꯂꯤ ꯑꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯅꯕ ꯇꯤꯝ ꯑꯃꯠꯇ ꯁꯦꯝꯈꯤꯗꯦ, ꯑꯗꯨꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟꯁꯨ ꯁꯦꯝꯈꯤꯗꯦ꯫ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯕꯛꯁꯤꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ VIP ꯑꯃ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯣꯏꯅ ꯂꯧꯅꯗꯦ, ꯃꯤꯑꯣꯏ ꯈꯔꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯈꯣꯏꯅꯁꯨ ꯍꯦꯛꯇ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯑꯃꯦꯔꯤꯀꯥꯒꯤ CIA ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥꯒꯤ KGBꯅ ꯁꯥꯁꯇ꯭ꯔꯤꯕꯨ ꯍꯥꯠꯈꯤꯕ꯭ꯔꯥ? ꯕꯛꯁꯤꯅ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁ꯭ꯄꯥꯏ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯍꯥꯏꯅꯈꯤ ꯃꯗꯨꯗꯤ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯈꯪ ꯑꯍꯩꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯅꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯔꯣꯟꯕ ꯑꯃ ꯑꯣꯏꯔꯤ꯫ ꯕꯛꯁꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯗꯨꯅꯁꯨ ꯏꯪꯒꯤꯠ ꯄꯤꯔꯤ꯫ ꯕꯛꯁꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯇ꯭ꯔꯣꯍꯤꯟ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯥꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ꯫ ꯃꯤꯇ꯭ꯔꯣꯍꯤꯟ ꯔꯤꯄꯣꯔꯠ ꯍꯥꯏꯔꯤꯕ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯔꯨꯛꯇ ꯏꯪꯂꯦꯟꯒꯤ ꯑꯦꯝꯕꯦꯁꯤꯗ KGBꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯏꯪꯂꯦꯟꯗ ꯑꯔꯣꯟꯕ ꯗꯣꯀꯨꯃꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯪꯖꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯏꯔꯝꯕ ꯔꯤꯄꯣꯔꯠꯅꯤ ꯃꯤꯇ꯭ꯔꯣꯍꯤꯟ ꯔꯤꯄꯣꯔꯠ ꯍꯥꯏꯔꯤꯕꯁꯦ꯫ ꯔꯥꯒꯤꯅꯤꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯍꯥꯛꯅ ꯃꯨꯛꯇꯥꯔꯒ ꯎꯅꯔꯨꯕ ꯃꯇꯝꯗ ꯃꯨꯛꯇꯥꯔꯅ ꯃꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯤꯇ꯭ꯔꯣꯍꯤꯟ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯥꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯒꯅꯤ, ꯁꯔꯀꯥꯔ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯂꯣꯏ꯫ ꯕꯛꯁꯤꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯇ꯭ꯔꯣꯍꯤꯟ ꯔꯤꯄꯣꯔꯠ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯣꯝꯖꯤꯟꯗꯨꯅ ꯂꯣꯏꯅꯃꯛ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯤꯡꯅꯕꯗꯒꯤ ꯑꯩꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯣꯡꯕ ꯉꯝꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯐꯣꯡꯂꯝꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯛꯁꯤꯅ ꯃꯍꯥꯛꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯒꯤ ꯐꯣꯡꯈꯤꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯆꯃꯝꯅꯔꯤꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯩꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯅꯪꯅ ꯐꯣꯡꯕꯤꯔꯛꯎ꯫ ꯕꯛꯁꯤ ꯑꯃꯗꯤ ꯔꯥꯒꯤꯅꯤ ꯎꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯛꯁꯤꯗ ꯕꯁ ꯑꯃꯅ ꯊꯣꯝꯗꯠꯈꯤ꯫ ꯕꯛꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ TV ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯀꯌꯥ ꯑꯃꯅ ꯔꯥꯒꯤꯅꯤꯗ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯍꯥꯏꯔꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯕ ꯀꯃꯤꯇꯤ ꯑꯗꯨꯗ ꯋꯤꯠꯅꯦꯁ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯕꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯔꯥꯒꯤꯅꯤꯅ ꯃꯇꯣꯝꯗ ꯆꯠꯂꯒ ꯄꯥꯔꯛ ꯑꯃꯗ ꯎꯅꯔꯨꯔꯦ ꯑꯗꯨꯒ ꯕꯛꯁꯤꯗ ꯃꯍꯥꯛꯅ ꯀꯃꯤꯇꯤꯗ ꯄꯤꯒꯗꯧꯔꯤꯕ ꯋꯤꯠꯅꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨ ꯁꯦꯝꯗꯣꯛꯎ ꯍꯥꯏꯗꯨꯅ ꯐꯣꯔꯁ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯛꯇꯕꯗꯒꯤ ꯕꯛꯁꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ ꯔꯥꯒꯤꯅꯤ ꯍꯥꯏꯔꯤꯕ ꯃꯦꯝꯕꯔ ꯑꯗꯨ ꯇ꯭ꯔꯤꯄꯥꯊꯤꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯇ꯭ꯔꯤꯄꯥꯊꯤꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯑꯁꯤꯗ ꯔꯥꯒꯤꯅꯤꯕꯨ ꯀꯃꯤꯇꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯔꯥꯒꯤꯅꯤꯒꯤ ꯃꯥꯌꯣꯛꯇ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯘꯤ ꯍꯩꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ TV ꯆꯦꯅꯦꯜ ꯑꯃꯗ ꯇ꯭ꯔꯤꯄꯥꯊꯤꯅ ꯔꯥꯒꯤꯅꯤꯒꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯂꯤꯕ ꯏꯍꯧꯁꯤꯡ ꯑꯗꯨ ꯅꯦꯝꯊꯅꯅꯕ ꯍꯥꯏꯗꯨꯅ ꯔꯥꯒꯤꯅꯤꯕꯨ ꯀꯃꯤꯇꯤ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫
ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯒꯤꯅꯤ ꯇ꯭ꯔꯤꯄꯥꯊꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇ꯭ꯔꯤꯄꯥꯊꯤꯗ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯃꯤꯇꯤꯗꯒꯤ ꯂꯧꯊꯣꯛꯂꯤꯕꯅꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥ ꯁꯤꯖꯤꯟꯗꯨꯅ ꯑꯩꯕꯨ ꯀꯃꯤꯇꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯁꯤꯜꯂꯛꯄ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯕ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯍꯟꯗ꯭ꯔꯕꯁꯨ ꯀꯃꯤꯇꯤ ꯑꯗꯨꯗ ꯋꯤꯠꯅꯦꯁ ꯑꯃ ꯑꯣꯏꯗꯨꯅ ꯑꯆꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯅꯅꯕ ꯇꯟꯖꯥ ꯑꯃꯗꯤ ꯄꯤꯕꯤꯌꯨ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯋꯤꯠꯅꯦꯁ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯀꯝꯗꯧꯅ ꯍꯥꯟꯅ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯃꯤ ꯑꯃ ꯋꯤꯠꯅꯦꯁ ꯑꯣꯏꯍꯟꯒꯅꯤ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯖꯅꯕꯒꯤ ꯑꯩꯉꯣꯟꯗ ꯍꯛ ꯄꯤꯕꯤꯗꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯈꯪꯖꯕ ꯑꯆꯨꯝꯕ ꯑꯁꯤ ꯉꯥꯡꯅꯅꯕ ꯍꯛꯇꯤ ꯄꯤꯕꯤꯌꯨ ꯁꯥꯔꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯔꯥꯜ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯇꯨꯅꯗꯨꯅ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯩꯕꯨ ꯀꯃꯤꯇꯤ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯤꯕꯅꯤ ꯁꯥꯔꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯂꯒꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝ ꯈꯨꯗꯤꯡꯃꯛ ꯀꯅꯥꯒꯨꯝꯕ ꯁꯛꯈꯪꯗꯕ ꯑꯃꯅ ꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯥꯔꯗꯤ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯊꯕꯛ ꯇꯧꯒꯗꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯇ꯭ꯔꯤꯄꯥꯊꯤꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯋꯤꯠꯅꯦꯁ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯋꯤꯠꯅꯦꯁ ꯑꯣꯏꯅꯅꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯛꯂꯣ ꯑꯗꯨꯒ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯚꯣꯠ ꯑꯃ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯕꯨ ꯋꯤꯠꯅꯦꯁ ꯑꯣꯏꯅꯅꯕ ꯃꯦꯖꯣꯔꯤꯇꯤ ꯚꯣꯠ ꯄꯤꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯋꯤꯠꯅꯦꯁ ꯑꯣꯏꯕ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯍꯟꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯅ ꯔꯥꯒꯤꯅꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯇꯧꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕ ꯃꯨꯛꯇꯥꯔꯒ ꯅꯪꯒ ꯎꯅꯔꯤꯕꯅꯣ ꯑꯗꯨꯒ ꯋꯤꯠꯅꯦꯁ ꯑꯣꯏꯒꯗꯧꯔꯤꯕ ꯕꯛꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯍꯥꯠꯂꯤꯕꯅꯣ ꯅꯪꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯛꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯔꯥꯒꯤꯅꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯒꯤꯅꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯔꯥꯒꯤꯅꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯝꯂꯒꯅꯤ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯃꯣꯠꯂꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯆꯨꯝꯕꯒꯤ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯔꯥꯒꯤꯅꯤꯅꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ マイꯊꯤꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯒꯤꯅꯤ ꯅꯪ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯅꯪꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯃꯈꯥ ꯇꯥꯅ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯅ ꯊꯤꯡꯗꯨꯅ ꯂꯩꯔꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯔꯥꯒꯤꯅꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅꯁꯨ ꯈꯪꯕ꯭ꯔꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯒꯤꯅꯤꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯈꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯕꯒꯨꯝꯅꯁꯨ ꯇꯧꯔꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯐꯣꯟꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯔꯥꯒꯤꯅꯤ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯅꯪ ꯅꯇꯣꯝꯗ ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯕꯤ ꯑꯣꯏꯔꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯊꯣꯔꯛꯄ ꯃꯈꯣꯏꯒꯤ ꯋꯤꯠꯅꯦꯁꯁꯤꯡꯒꯤ ꯋꯥ ꯇꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯤꯠꯅꯦꯁ ꯑꯃꯗꯤ ꯂꯩꯍꯧꯔꯤ ꯋꯤꯠꯅꯦꯁ ꯑꯗꯨꯗꯤ ꯔꯥꯒꯤꯅꯤꯅꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯔꯥꯒꯤꯅꯤꯕꯨ ꯋꯤꯠꯅꯦꯁ ꯑꯣꯏꯍꯟꯕ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯛꯂꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯔꯥꯒꯤꯅꯤꯁꯨ ꯋꯤꯠꯅꯦꯁ ꯑꯣꯏꯕꯒꯤ ꯃꯉꯣꯟꯗ ꯔꯥꯏꯠ ꯂꯩ ꯍꯥꯏꯗꯨꯅ ꯔꯥꯒꯤꯅꯤꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯚꯣꯠ ꯇꯧꯕ ꯍꯥꯏꯕ ꯑꯗꯨꯗ ꯇꯥꯈꯤ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯔꯥꯒꯤꯅꯤꯕꯨ ꯋꯤꯠꯅꯦꯁ ꯑꯣꯏꯍꯟꯕ ꯄꯥꯝꯕꯁꯤꯡ ꯃꯈꯨꯠ ꯊꯥꯡꯒꯠꯂꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯕꯨ ꯋꯤꯠꯅꯦꯁ ꯑꯣꯏꯍꯟꯕ ꯄꯥꯝꯗꯕꯁꯤꯡ ꯃꯈꯨꯠ ꯊꯥꯡꯒꯠꯂꯨ ꯍꯥꯏꯔꯛꯈꯤ ꯃꯦꯝꯕꯔ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯃꯦꯝꯕꯔ 3 ꯑꯃꯅ ꯔꯥꯒꯤꯅꯤꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯒ 3 ꯑꯃꯅ ꯔꯥꯒꯤꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤ IACꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯇꯤ ꯚꯣꯠ ꯊꯥꯗꯔꯔꯣꯏ ꯍꯥꯏꯔꯤ ꯃꯦꯖꯣꯔꯤꯇꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯔꯣꯏꯕ ꯗꯤꯁꯤꯖꯟ ꯑꯁꯤ ꯆꯤꯌꯔꯃꯦꯟ ꯇ꯭ꯔꯤꯄꯥꯊꯤꯒꯤ ꯃꯈꯨꯠꯇ ꯂꯥꯛꯈꯤ ꯆꯤꯌꯔꯃꯦꯟ ꯇ꯭ꯔꯤꯄꯥꯊꯤꯅ ꯔꯥꯒꯤꯅꯤꯅ ꯋꯤꯠꯅꯦꯁ ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯑꯗꯨ ꯌꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯔꯦꯞ ꯑꯗꯨꯗ ꯁꯔꯀꯥꯔꯗꯒꯤ ꯂꯥꯛꯄ ꯄ꯭ꯔꯇꯥꯞꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯏꯍꯜꯂꯒꯅꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯂꯥꯜꯍꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯇ꯭ꯔꯤꯄꯥꯊꯤꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯂꯩꯕꯥꯛ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯑꯩꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯤꯡꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯤ ꯃꯈꯜ ꯑꯃꯅ ꯅꯪꯒꯨꯝꯕ ꯑꯩꯈꯣꯏꯒꯨꯝꯕ ꯁꯛꯇꯤ ꯂꯩꯕ ꯇꯧꯒꯦꯗ ꯉꯝꯕ ꯄꯋꯥꯔ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯈꯜ ꯑꯁꯤꯅ ꯏꯆꯝ ꯆꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅꯤ ꯏꯆꯝ ꯆꯝꯖꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯁꯛꯇꯤ ꯍꯥꯏꯔꯒꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯐꯝꯅꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯤꯆꯝꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯛꯇꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯨꯟꯕꯤꯔꯦ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯆꯨꯝꯕ ꯍꯥꯏꯅꯅꯕ ꯈꯣꯜꯂꯥꯎ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯗꯠꯄꯤꯔꯦ ꯃꯈꯣꯏꯕꯨ ꯊꯤꯡꯖꯤꯟꯕꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯍꯟꯅꯕ ꯊꯕꯛ ꯇꯧꯔꯤꯕ ꯔꯥꯖꯅꯤꯇꯤ ꯂꯥꯜꯍꯧꯕꯁꯤꯡ ꯍꯥꯏꯕꯗꯨꯅꯤ ꯇ꯭ꯔꯤꯄꯥꯊꯤꯅ ꯑꯃꯨꯛ NGO ꯏꯟꯗꯤꯔꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ
इंदिरा नंगना कमिटी असिदा सरकारबु सपोर्ट तौरिबा अदो नंगसु सरकारना अचानबा NGO अमा ओइबा पामबदगिनी नंगना सरकारबु सपोर्ट तौबा तारबदी सरकारना नंगी मायोक्ता नंगी NGO सिंगदा हौजिक थिजलिबा इंक्वायरी तौरिबा सिंग अदु सोइदनमकी लेपखिगनी मसिगिदमक्तनी नंगनासु सरकारबु सपोर्ट तौरिबदो नंगी नफमददी शास्त्रीगी मरमदा अचुम्बा अरानबा थीबगी करिसु मथौ तादे नंगदी सुमनतगी नसागी ओइजबा थीबा लाकपनी मरम अदुना नंगदी सोशल वर्कर लालहौबनी इंदिरा वा खुंफाम लेटरदुना ममाय लुक्थरदुना तुमिन्ना फमली मसिगी मतुंगदा अमुक त्रिपाठीना रिटायर जज अदुदो ओनसलदुना हाइरई जज नहाकसु थबक्तगी पोथारबा मतुंगदा नंगोंदा पावर पोजिशन अमत्ता लेट्रे अदुबु नंगनासु नंगना हाना पाइरंबा पावर पोजिशन सिंग अदु फंगननबगिदमक्ता सरकारना तौ हारिबा थबक खुदिमक तौरी सरकारबु सपोर्ट तौरी नंगसु शास्त्रीगी मरमदा महाकी मिसिगी मरमदा अचुंबा अमत्ता थिनिंगदे नंगदे सुमतगी सरकारना नंगोंदा सपोर्ट पिरकपा पामी नंगी पावर पामा खक्तनी मरम अदुना नंगसु लेबा असिगी लालहौबा जज अमनि हाइबा याय त्रिपाठीना अमुक इंटेलिजेंस की आनंदा हाइरई हौजिक हौजिक पालिबा सरकार असिना नंगबु इंटेलिजेंस की चीफ अमा ओइना थबक मखा चथननबगिदमक्ता नंगी तामदु रिन्यू तौद्री अदुबु करिगुंबा नंगना सरकारबु सपोर्ट तौबा तारबदी नंगी तामदु रिन्यू तौरकनी खनबदगी नंगनासु सरकारबु सपोर्ट तौरी नंगसु शास्त्रीगी मरमदा अचुंबा थीगे हाइदुना मफम असिदा लाकपा नत्ते मसिगी मतुंगदा त्रिपाठीना हिस्टोरियन ISC की मनाक्ता चंगसिलदुना हंगलई ISC हौजिकती इंक्वायरी कमिटी अमदी कमिटी असिना अनौबा प्रूफ कया अमा पुथोरक्तुना नंगी लारिकता इरिबा अदुगी ओना तैनबदा नंगी लारिकता इरिबा सिंगदो लाले हाइदुना मयाम ममांगदा पुथोरकपा तारबदी नंगना नसाबु अफावबा हिस्टोरियन अमनी अफावबा लारिक इबा नुपीनी खंजरिबा अदु मयामना अचुंबा से खंगलकपा मतमदा नंगी लारिक अदु लैखिगद्रा नंगोंदा मयामना तौनरिबा इजत अदु तौरखिगद्रा ISC वा केमता खुंबा ngमदना तुमिन्ना फमदुना लेरी त्रिपाठीना मो मखा तारई ISC नंगसु मफम असिदा शास्त्रीगी मिसी असिगी मतांगदा अचुंबा थीगे हाइदुना लाकपा नत्ते नंगदि सुमनतगी नंगी लारिकता इरिबा अदु अचुंबा वानी हाइबा मयाम ममांगदा उन्ननबगिदमक्ता मफम असिदा लाखिबनी नखोइगुंबा असिनी लारिक हाइरबा लालहौबा हाइबा असे त्रिपाठीना मुहाइरई हौजिक मपानदा लेरिबा मीडिया सिंग असिनसु अचुंबगी मरमदा करिसु तौसादे मखोइदि व्यू यामना फंगलगा लोइरे रेटिंग यामना वांगलगा लोइरे असि खक्तनी मखोइसु लालहौबा अमनी मसिगी मतुंगदा अमुक त्रिपाठीना गंगारामदा चंगसिलदुना हाइरई नंगना इंक्वायरी असिदा यावरखिबदो नंगसु मफम असिदा अचुंबा थीगे हाइदुना लाकपा नत्ते नंगदि सुमनतगी शास्त्रीदा संगोम पीखिबा नुपा अदु जान मोहम्मद हारिबा नुपा अदुनि खंगबदगी कांगलुप अमबु अतमनना टारगेट तौगे हाइदुना मफम असिदा लाखिबनी मरम अदुना नंगसु जात बिजात नाइबा ख्वाइदगी हंथाबा मखलगी लालहौबनी मसिगी मतुंगदा त्रिपाठीना ओमकारदा येंगलदुना हाइरई नंगदि अचुंबा ओइगेरा अरानबा ओइगेरा नंगोंददि करिसु थोदोक्ते नंगी हाइबाबु नंगी डायरेक्टर अमा ओइरिबा पोजिशन अदु कायद्रगा लोइरे असि खक्तनी त्रिपाठीना अमुकसु मखा तारई मफम असिदा लेरिबा मेंबर खुदिमक मसा मसागी ओइजबा खरागिदमक्ता कमिटी असिदा यावरखिबनी त्रिपाठीना अमुकसु मबुनि नुंसिरदुना कपलदुना हाइरकली इंडियाना निंखा तमलकपा मतमदगी अखंग अहैनी अचौ असांगनि हाइरिबा लेबा असिगी अहल ओइरबा मियोइसिंग असिना लेबा असिबु चलाइदुना तलाकली अहलसिंगना हाइबा वादुना अचुंबनि हाइरि अदुबु ngasidi tungi hogalagliba nahasing asigisu makhoigi oiba mot khara phongdok chananaba tanja pirasi maram aduna ngasidi naha wariba raginina mahakna hainingbado hajarasanu tripathina mu hairai hayeng raginina witness oina wa ngangadoriba meeting adudadi media amadi reporter khudimaksu mafam asida loina tingadabani aikhoigi leba asi democracy chatpa lebakni democracy dadi kari lotningai bu leribage कमिटी असी सेमखिबा मतमददी होम मिनिस्टरना कमिटी मनुंगदा ngangnariba wa khodimak record tawba yaroi camera pusanba yaroi haiduna thingki अदुबु होम मिनिस्टर अदुनदी महांगना हाना मीटिंग तौफम मफम अदुदा थेलंबा स्पाई कैमरा सिंगदगी मीटिंग मनुंगदा ngangnariba wa khodimak loina tarami loinamak yengduna lerami मीटिंग मनुंगदा ngangnariba सिंग अदु पुनमक खंगलाबा मतुंगदा होम मिनिस्टरना महाकी पिए दाइरई नंगी नुपीना एंगोंदा मतम अमा दाइरमी ममांगदा थोखिबा थौदोक सिंग अदु अखोइना फना नाइथादुना चेनबा ताराबसु नोमा नत्र नोमदी अखोइगा सोइदनमकी मायोकनरकनी हाइना नंगी नुपीना हाइरंबा अदुमक थोकदौरे अइना प्लान तौखिबा अइना ओइहनिंगबा अदुमकसु ओइगदौरे हौजिकती शास्त्रीगी मरमदा अचुंबा खरदि मयाम मांगदा पुथोरकलगनी मरम अदुना रागिनीदी हराउरगनी महांगना अचुंबा खरा पुथोए हाइदुना महांगना माय पाकले खंदुना नुंगाइरनी अदुगा ओपोजिशन की लीडर शास्त्रीगी मरमदा डना तौखिबा अमदी कमिटी मेंबर सेमखिबा त्रिपाठीसु मतम कुइना बोट कादना लेरकपा अदु हंदा अमुकी इलेक्शन ददी महाकसु बोट खोमननबा उपाय अमदी फंगले महांगना करी तौखि हाना थिरकपा मतमदा महाकसु ममायदी खरा पाकजरगनी मसिगी मतुंगदा अखोइगी सरकार असिदी हंदकी इलेक्शन असिदा सोइदनमकी माइथिरनी अखोइगी सरकारना अमदी अखोइगी सीएम असिना माइथिखिबा असिददी लेबाक मियामना सोइदनमकी हाइनागनी अचुंबना माय पाकले अचुंबबु कुइना लोसिनदुना थंबा ngamde हाइना सीएम ना माइथिखरबा मतुंगददी अइना सीएम ओइरकपगी लंबिदा अथिंगबा पिननबा कनासु लेररोय लेबा असिगी प्रजासिंगसु अचुंबना माय पाकले खंदुना लेथोखरगनी अदुबु अचुंबा अदुदी करिनो हाइबा मखोइसु खंगलोय अदुगा ख्वाइदगी मरु ओइना थौदोक खुदिमक थोलकनबा सिल्लिबा मी अदुसु कनानो हाइबा मखोइना खंगलोय
Home Minister na amuk noladuna hairei rajniti tawbudadi Prime Minister asiba phawa kanai haibaduni mathangi sinda committee adugi aroiba meeting aduda Ragini witness oinanabagi damakta mahangna purakliba documents sing adu chena konsinduna yamna kina lakhi mahaki matungdana media reporter kaya amana makhal makha kaya gi wahang puhangda hangli tanja asida mayam maraktagi nupa ama chenthoraktuna Ragini mamaida uttashalami Ragini singnaba magaloinana mamai tangkhai madi ut itei teireduna committee adugi mamangda changlakhi mahangna khangliba achumba wahai khara adu haina nabagi damakta Ragini na meeting mafamda changlakpa matamda Tripathi na hairei ngasidi Ragini nang witness ama oina lakpanina sumnatagi evidence leba wa khakta ngangu atopa wadi amata hairakanu Ragini na hairei shastrigi misi siga mai lenana tholakliba makhal makha kayagi theory amari tongan ba wari kaya asigi haurakpham oiribadi shastrigi asiba hakchang adu kari maramgi damakta post matam tawkhidabano haiba asidagini Pratap na hairei post matam tawkhidaba adudi shastrigi asiba hakchang aduda chingnaningai oiba khudam changdam amata phangkhide Ragini na hairei chummi sarkarna shastrigi asiba hakchangda chingnaningai oiba khudam changdam amata phangkhide maram aduna post matam tawbagi darkar leite haiduna sarkarna miyamda haiki adubu matam aduda sarkarna haikhiba adudi aranba wani Tripathi na hairei madugi record amata leite Ragini na hairei shastrigi asiba hakchang adu Tashkent da leringe matamda USSR gi spy group KGB hariba adugi matam adugi chief officer na shastri hu pijaraga hathi haibagi chingnaba leire haiduna phongdokhi mahangna hairakliba wafam asigi matungina misi asibu thijanabagi damakta Jan Muhammad hariba nupa adabu phaki Jan Muhammad na changom biba matamda changomda hu hapchale haiduna mahapu phakhibani asigumba yamna chauna mipha mipun tawraba asi phawada sarkarna shastrigi misi asida chingnaba amata leite haribasi kari maramgino retired judge na hairei madugi pawadu akhoi India da khanglamdabasu yai Ragini na hairei leiba amagi prime minister amabu hu pijabagi chingnaba leire haduna mi ama phakhiba asi leiba adugi intelligence officer singna amadi sarkar aduna kari maramgi damakta khangloidoribano wahai asida intelligence ki anan mamai lukthaduna tumenna famli masigi matungda mu Ragini na ISC da yengladuna hairei nangna puthorakhiba larik amagi matung ina India gi journalist Nair na shastrigi misi du da chingnaba leite haikhiba adudi journalist aduna haikhiba wahai sing adu mapung phade haibadi journalist aduna hairiba wa sing adudagi nangna pamjaba wahai amani lokthokuna mayamda haibani Ragini na journalist Kuldip Nair na mahana pikhiba interview adu play torai interview du da Kuldip Nair na hairi Shastri lekhidraba matam aduda tongan ba official kaya amana mangonda leiba asida irang hauraktanaba wa khara hairaga irang asi nemthanaba tawro haiduna hanjana pressure pirakhi mayam ge pressure aduna maram oiraga Shastri gi misi asi icham chamba heart attack amadagi oiramba su yai haiduna aina statement pikhibani Ragini na amuksu history gi ISC da hairi nangna doctor gi England ani gi makhoina iramba medical report ama mayam amangda pathokhi adubu nangna pathokliba medical report adudi nangna nangi lairikta iriba Shastri gi misi aduga chanaba wahai wata khara khandoaga report adu semdok sadoktuna mayam mamangda tahankhibani ISC nangna pankhiba England gi doctor ani dugi report ta asumna su iri Shastri gi misi adu toxicology gi test ama tawdrabadi mahak ta sengna hu pijai natragana pijakhide haibadu khangba ngamloi haina su iri adubu wahai pareng mate asidi nangna losilli aduga Shastri bu nangi lairikta iriba misi aduga chanaba mawongda heart attack tawduna laikhidabani haiduna mayam mamangda hairi masigi matungda amu Ragini na ISC da yengladuna hairei Shastri gi asiba hakchang aduda thangumba machin tumba mana sokhibadagi masa pumba I ngakta thoi haiba matamda nangna thajakhide aingonda chaiduna ngangki proof pudun lau haiki nangna pamliba proof adu purakle haiduna Ragini na Shastri na laikhidaba matamda mahana ukhiba tupi I tairaba adu puthoktuna mayamda uhalakhi intelligence ki anana yana shaun hanglai tupi adu nangna kadaidagi phanglaklibano Ragini na hairei tupi si Shastri gi masunupa Sanjay dagi ena lawrakpani Ragini na tupi adu ISC da yengnanabagi damakta pirami committee gi member khudimak Shastri gi tupi adu paiduna koyeng yengnarami tupi adu yengluraba matungda committee ri yariba member sing aduna hairei tupi asidadi I ngakta tairena Ragini na mu hairei matam aduda leramba KGB gi spy singna makoina leba amagi masak naiba miyoi hatpa matamda miyoi adu hu chaduna sikhi haiba khangdanabagi damakta masa manungda yariba organ khara lauthokpagi chanabi ama lerami Shastri da su mahak hu chaduna sikhi haibasi khangdanabagi damakta mahaki masadagi organ khara lauthokibra mahaki organ lobagi process tawkhiba adunara mahaki masa pumbadagi I chentaribado Ragini na mu makha tarai masina atopa angle ama oikre aduga atopa angle ama amu ai hairakke Ragini na mu hairei Shastri na laikhidraba matung chahi 10 gi matungda India hairiba leba asi amu hana migi mikha ponba leba haibadu oiki kamdauno oikhibano haibadudi aikhoi gi lebak ta chanariba sangbidan amadi rajniti sing leba asi gi achaw asang expert sing amadi media sing sijinaduna India bu amu hana mikha ponba leba ama ohenki
ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯁꯇ꯭ꯔꯤꯅ ꯍꯤꯡꯂꯝꯕ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯥ ꯃꯤꯈꯥ ꯄꯣꯜꯂꯝꯃꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯒꯤꯅꯤꯅ ꯏꯟꯗꯤꯌꯥꯕꯨ ꯃꯤꯈꯥ ꯄꯣꯟꯕ ꯍꯥꯏꯔꯤꯕ ꯑꯁꯤ 1970ꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯃꯝꯕ ꯍꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯊꯪꯗ ꯔꯥꯒꯤꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯃꯥꯡꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯤꯑꯦꯝꯕꯜ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯔꯝꯕ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯅꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯒ ꯁꯣꯁꯤꯌꯦꯂꯤꯖꯝ ꯑꯁꯤꯒ ꯑꯅꯤ ꯑꯁꯤ ꯄꯨꯟꯕ ꯌꯥꯗꯦ ꯁꯣꯁꯤꯌꯦꯂꯤꯖꯝ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯥꯔꯊ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯝꯕꯦꯗꯀꯔꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 10ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯁꯣꯁꯤꯌꯦꯂꯤꯖꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯞꯆꯜꯂꯛꯈꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯞꯆꯜꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯕꯨ ꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ 1970ꯁꯀꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ emergency ꯆꯠꯅꯔꯤꯉꯩ ꯃꯇꯝꯗ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯄꯨꯔꯛꯈꯤꯕꯅꯤ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯇ꯭ꯔꯤꯄꯥꯊꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯔꯥꯟꯕ ꯅꯠꯇꯦ ꯃꯁꯤꯃ ꯑꯆꯨꯝꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯍꯧꯏ emergency ꯆꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯅꯈꯤꯗꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯥꯔꯊ ꯑꯃꯠꯇ ꯂꯩꯍꯟꯈꯤꯗꯦ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪꯗꯤ ꯁꯥꯁꯇ꯭ꯔꯤꯅ ꯂꯩꯈꯤꯗꯕ ꯂꯩꯕꯥꯛ ꯑꯁꯤꯗ emergency ꯊꯝꯖꯤꯟꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯈꯤꯕ ꯑꯁꯤꯅ ꯀꯔꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯥꯒꯤꯅꯤꯅ ꯃꯤꯇ꯭ꯔꯣꯍꯦꯅ ꯑꯥꯔꯀꯥꯏꯚ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯑꯁꯤ USSRꯒꯤ KGBꯒꯤ ꯁ꯭ꯄꯥꯏ ꯑꯃꯅ ꯏꯔꯛꯄ ꯂꯥꯏꯔꯤꯛꯅꯤ ꯁ꯭ꯄꯥꯏ ꯑꯗꯨꯅ USSR ꯀꯥꯏꯕ ꯃꯇꯝꯗ ꯗꯣꯀꯨꯃꯦꯟ 15,000 ꯍꯦꯟꯅ ꯄꯨꯗꯨꯅ ꯏꯪꯂꯦꯟꯗ ꯆꯪꯖꯔꯛꯈꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯤꯇ꯭ꯔꯣꯍꯤꯟ ꯀꯃꯤꯁꯟ ꯁꯦꯝꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯕꯨꯛ ꯐꯠꯇꯕ ꯀꯔꯞꯁꯟ ꯇꯧꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯐꯥꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯈꯤ ꯃꯤꯇ꯭ꯔꯣꯍꯤꯟ ꯑꯥꯔꯀꯥꯏꯚ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯔꯝꯗ ꯏꯕ ꯆꯦꯞꯇꯔ ꯑꯃ ꯌꯥꯎꯔꯤ ꯃꯤꯇ꯭ꯔꯣꯍꯤꯟ ꯑꯥꯔꯀꯥꯏꯚ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯗ ꯊꯤꯡꯉꯤ ꯔꯥꯒꯤꯅꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯄꯥꯔꯛꯂꯤ ꯍꯥꯟꯅ KGBꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ 1970ꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯩꯕꯥꯛꯅꯤ KGBꯅꯁꯨ ꯑꯃꯦꯔꯤꯀꯥꯒꯤ CIAꯅꯁꯨ ꯑꯦꯖꯦꯟꯠ ꯀꯌꯥ ꯑꯃ ꯏꯟꯗꯤꯌꯥꯗ ꯊꯝꯈꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯅ ꯂꯩꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯝꯗ ꯔꯤꯄꯣꯔꯠ ꯀꯌꯥ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯠ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯂꯧꯈꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯁꯇ꯭ꯔꯤꯅ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯂꯝꯒꯗ꯭ꯔꯥ ꯁꯥꯁꯇ꯭ꯔꯤ ꯂꯩꯔꯕꯗꯤ ꯃꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯈꯪꯕꯒꯤꯔ ꯃꯍꯥꯛꯄꯨ ꯇꯥꯁꯀꯦꯟꯗ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈꯤꯕꯗꯣ ꯁꯥꯁꯇ꯭ꯔꯤ ꯍꯨ ꯄꯤꯖꯗꯨꯅ ꯁꯤꯈꯤ ꯈꯪꯗꯅꯕꯒꯤꯗꯃꯛꯇꯔ ꯏꯟꯗꯤꯌా ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯄꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤꯗꯕꯗꯣ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ 1970ꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌా ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯁ꯭ꯄꯥꯏ ꯀꯌꯥꯅ ꯏꯟꯗꯤꯌꯥꯗ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯈꯤ 1970ꯒꯤ ꯃꯇꯝꯗ KGBꯒꯤ ꯂꯤꯗꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔ ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ KGBꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔ ꯑꯗꯨꯕꯨ ꯚꯣꯠ ꯀꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯀꯌꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 10 ꯍꯦꯟꯅ ꯄꯤꯗꯨꯅ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯐꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯏꯍꯟꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯚꯣꯠ ꯈꯣꯝꯈꯤ 1978 ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯟꯗꯤꯌꯥꯗ KGBꯒꯤ ꯑꯦꯖꯦꯟꯠ 300 ꯍꯦꯟꯅ ꯂꯩ ꯃꯁꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯔꯦꯀꯣꯔꯗ ꯑꯣꯏꯔꯤꯕꯅꯤ ꯂꯩꯕꯥꯛ ꯑꯃꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯠ 300 ꯍꯦꯟꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯂꯣꯏꯅ ꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯤꯇ꯭ꯔꯣꯍꯤꯟ ꯑꯥꯔꯀꯥꯏꯚ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯟꯅꯔꯝꯃꯤ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ 1970 ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯝꯗ ꯑꯀꯨꯞ ꯑꯔꯣꯟ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯌꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯠ ꯄꯣꯂꯤꯇꯤꯁꯤꯌꯟ ꯍꯤꯁꯇꯣꯔꯤꯌꯟ ꯑꯦꯛꯁꯄꯔꯠ ꯈꯨꯗꯤꯡꯃꯛ KGB ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯥꯏ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯒꯤ ꯄꯩꯁꯥ ꯆꯥꯗꯨꯅ ꯃꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯌꯣꯜꯂꯤ ꯏꯟꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯑꯁꯨꯛ ꯐꯖꯗ꯭ꯔꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯕꯨꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯅ ꯀꯩꯝꯇ ꯈꯪꯗꯦ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡ ꯑꯁꯤꯅꯁꯨ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯑꯆꯨꯝꯕ ꯑꯃꯠꯇ ꯏꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯔꯥꯟꯕ ꯍꯤꯁꯇ꯭ꯔꯤ ꯏꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯊꯥꯒꯠꯇꯨꯅ ꯏꯕ ꯑꯁꯤꯅ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯛꯅꯔꯦ ꯔꯥꯒꯤꯅꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯐꯪꯂꯤꯕ ꯔꯦꯀꯣꯔꯗ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛꯅ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅꯗꯤ ꯎꯠꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔ ꯑꯁꯤꯅ ꯆꯍꯤ 50 ꯍꯦꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯎꯁꯤꯟꯅꯗꯗꯨꯅ ꯂꯩꯔꯤ ꯁꯥꯁꯇ꯭ꯔꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯛꯇꯤ ꯑꯆꯨꯝꯕ ꯈꯪꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤꯅ ꯑꯆꯨꯝꯕꯅꯣ ꯀꯔꯤꯅ ꯑꯔꯥꯟꯕꯅꯣ ꯍꯥꯏꯕ ꯀꯅꯥꯝꯇ ꯈꯪꯗ꯭ꯔꯤ ꯃꯊꯪꯒꯤꯁꯤꯟꯗ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯇ꯭ꯔꯤꯄꯥꯊꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯥꯒꯤꯅꯤꯅ ꯇ꯭ꯔꯤꯄꯥꯊꯤꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯆꯠꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯅꯪ ꯅꯠꯇꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯍꯜꯂꯒ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯍꯟꯅꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯁꯦꯝꯕ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯒꯦ ꯇ꯭ꯔꯤꯄꯥꯊꯤꯅ ꯔꯥꯒꯤꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤ ꯄꯥꯔꯂꯥꯃꯦꯟꯠꯗ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯇꯣꯄꯤꯛ ꯑꯃꯗꯤ ꯐꯪꯂꯦ ꯃꯁꯤꯅꯤ ꯑꯩꯅ ꯍꯤꯔꯝ ꯑꯁꯤꯗꯒꯤ ꯐꯪꯂꯤꯕ ꯀꯥꯟꯅꯕ
ꯆꯥꯅꯕ ꯍꯥꯏꯕꯕꯨ ꯔꯥꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯁꯨ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯀꯩꯝꯇ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯁꯤꯅꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯞꯅꯇꯒꯤ ꯕꯣꯠ ꯀꯥꯅꯅꯕ ꯂꯥꯛꯈꯤꯕꯅꯤ ꯇ꯭ꯔꯤꯄꯥꯊꯤꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯕꯣꯠ ꯀꯥꯅꯅꯕ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕ ꯑꯁꯤꯗꯗꯤ ꯃꯥꯏꯊꯤ ꯍꯧꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯁꯦꯝꯕ ꯉꯝꯗꯦ ꯕꯣꯠ ꯀꯥꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯛꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯁꯦꯝꯕ ꯉꯝꯃꯤ ꯔꯥꯒꯤꯅꯤꯗꯤ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯇ꯭ꯔꯤꯄꯥꯊꯤꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯂꯦ ꯃꯇꯥꯒꯨꯝ ꯅꯣꯛꯂꯗꯨꯅ ꯔꯥꯒꯤꯅꯤꯗ ꯍꯥꯏꯔꯛꯏ ꯋꯦꯜꯀꯝ ꯇꯨ ꯄꯣꯂꯤꯇꯤꯛꯁ ꯔꯥꯒꯤꯅꯤ ꯃꯍꯥꯛꯅꯗꯤ ꯑꯆꯨꯝꯕꯕꯨ ꯊꯤꯔꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕ ꯆꯪꯕ ꯀꯤꯗꯕ ꯃꯈꯩ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯄꯥꯝꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯅ ꯁꯤꯟꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗ ꯔꯥꯒꯤꯅꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯃꯤꯇ꯭ꯔꯣꯍꯤꯟ ꯑꯥꯔꯀꯥꯏꯚꯁꯇ ꯏꯔꯝꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔꯗꯪ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯏꯟꯇꯔꯦꯁ ꯂꯩꯔꯕꯗꯤ ꯃꯌꯥꯝꯁꯨ ꯄꯥꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ